Ma'am Krumjari dom nangriba same impact news ni manung hunagi thromda Kshetrimayum Premchand ma'am tam nokchari. Ngasi khana gadori matang ngasi state of journalism in Manipur hai bahir masi matang dani Manipur da lariba pawmu sing asina lawri thorang sing amadi hai ba thorang sing asida kari karamba kudongchara ba sing thengnaba amadi maruena ngang pangthokhiba All Manipur Working Journalists Union ki thoromda su Chief Minister na hai badi Manipur ki Chief Minister na kogi lamdam masa lariba issue sing aduga tongan pressure sing marukta kogi pawmu sing lawri thorang sing bu sing tharam khiba amadi masida kari karamba kogi manung hujuna yeng lubada kari karama kudongchara ba sing pawmu sing thengnariba aduga kari kari tawbu yabagi haibagi matangda manung hutna khanaba kogi studio election biriba si ihan hanmaktara aigi hek yek thamna phambiriba si senior journalist aduga author oibiriba tamo Pradeep Phanjoubam ni tamo Pradeep mokchari aduga mathang election biriba sina All Manipur Working Journalists Union ki president oibiriba tamo Bijoy Kakchingtabam ni tamo mokchari aduga mathang election biriba sina Assam Tribune hariba pause sigi Manipur ki correspondent oibiriba tamo Sobapati Samom ni tamo mokchari ai ahan bagi wahang se tamo Pradeep tan laksage tamo ko ki as a senior journalist amo ina Manipur da hujik directly ba ko gi I pau pi bagi thabakta ko thengnaba kudong chara ba sing maruina ko gi lenga ki marui ba thau pui ba singna tatana haiba ekoina freedom of speech and expression ko gi press ki freedom se ko gi right to ko gi speech and expression haiba tare freedom of press haiba tare ko na samna ado masi se ekoina limitation gi wang mada mayam he hek seasonare ko pawmishing na iningbata ire gaina he hek haibirek pasu leiba aduga hojik mak ekoi leiriba tongan tongan ba loopsing marakta ekoina chen chongna pau pi ba singsida koina thingnari bu kudong chadaba pawmishing hojik oiriba ko habidi ko gi manung gi su mapang gi su loina ma ka batong no honar myam sida thingnari bu kudong chadaba singse senior journalist moina kai kai thamili gi aina kanjabdari khwai han ba problem ji ko gi low salary ma leira da ko gi tasena industry yam chaw na tamina to lo yam chaw ba se sarkar to comparable loiba tolop sia pa yaura mo en khan bela basa adu ka khoi level of qualifications da university of jasing heroni khoi education di university of jasing phang phangi ga phangdra phang agadi khas mai le ga do ba adu ha problem sina khoi hai livelihood ki problem tolop chaw bi posima adu khoi industry am kan chaw khat ba gi tolop chaw ping am da bi posima le re adu mathang da khoina yem kan sida akhoi media si akhoi internal ga circulation ma actor to ma pani using on the bagi han akhoi khelen tok mai haji lei khidre mai lei da khara toin irami haji khara anok ga bri thol akhoi jimi hoi ga khoi ma pani ba swapadi hoi le re maina khara bri lei ba do sigi ma pan da reach out to we akhoi songi pau si ma pan da han ngam bagi posi ya khara yaw do ba so khoi weakness amare en khalle sigi kamai to na feel to ga ge si akhoi na ha me am sida khara encourage to ba na ha me am encourage to se kamai to ge akhoi sida na sagi problem of poverty ki says lair lebak oiba do lair pressing si apna sa head maina agan si benefits me am tolop de horga perks me khan pingam da nina qualified of ti thoi ta na hi mo khara adisi problems khan leba khoi da manpower ki qualified manpower skilled manpower sikar what people possible dum barabar thena lere are mana khoi ki sa khoi ki achoba vision di ka sa khoi ki pressing ma thau si kari no hai ka sa press di basically sarkar yana want to anybody in power sigi samagi foil loina daga mun he haibada speaking truth to power have sig posma yamna legero posi kitang wala prank khala in u sarkar gi press release aham do press release form gi dia press release form gi posma yam lere koi man power post lere ga question do we apo por question do ba phato por question do kai no phato sino thonya di power is di check the holder ga di dangerous ne habis mo khalaga to we post ma kitang wat prank khala khoi het power de har posting si het phong gi si kitang chang prank khala ma se khoi kitang kup ne hen yeng chan ba aduga khoi da su kitang drive si kare kan na le na bagi press ki ma thok si aduni khoi power challenge do usini challenge wise mu na bagi into bagi mai sarkar gi masin to ni si wa song na da bida policy am thole ga ka adu phadoi ra ne ka hang me yam phare khwa khoi mo da adu phadoi ne kai phadoi no hang basi si questioning gi spirit sama khara walak pagi mo si tang akoi gi kana sir ui sam akoi gi motivation wat pagi ra natraga na sarkar na co-op to ra mayam si akoi na samna ha kan si akoi na reporter mani haraga CM officer ga pham le re adu investment ga pham le re ha kan si da minus phara ngang na de akoi ma check to ri mi ro phamin na chamin le re ka mai dong check to ha polai da mai to na akoi na aina kuira journalism to ri ko ai sina ai gi chosen professional na laitam lorgam dai chang pani
ꯑꯩꯈꯣꯏꯅ ꯇꯝꯃꯀꯥꯟꯁꯤꯗ ꯇꯥꯏꯝꯁ ꯏꯟꯗꯤꯌꯥꯒꯤ ꯇꯥꯏꯝꯁ ꯔꯤꯁꯔꯁ ꯐꯥꯎꯟꯗꯦꯁꯟ ꯇꯧꯔꯛꯏ ꯖꯔꯅꯦꯂꯤꯖꯝ ꯇ꯭ꯔꯦꯅꯤꯡꯁꯦ ꯇꯧꯕꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯛꯄ ꯑꯦꯛꯖꯥꯝꯄꯜꯗꯨꯅ ꯑꯩꯒꯤ ꯑꯦꯅꯦꯛꯗꯣꯇꯦꯜ ꯑꯣꯏꯕ ꯏꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯄꯣꯠ ꯈꯔ ꯇꯝꯖꯒꯦ ꯑꯩꯈꯣꯏꯅ ꯇꯝꯃꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯋꯔꯒꯤꯗꯨꯃ ꯂꯩꯔꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯄꯥꯋꯔꯒ ꯁꯝꯅꯔꯨꯅꯨ ꯃꯅꯥꯛꯇ ꯄꯥꯋꯔꯒ ꯌꯥꯝ ꯅꯛꯅ ꯐꯝ ꯀꯥꯟꯁꯤꯗ ꯑꯗꯨꯝ ꯌꯥꯝ ꯂꯣꯟꯖꯟꯅ ꯀꯥꯟꯁꯤꯗ ꯄꯥꯋꯔ ꯁꯣꯏꯔꯛꯀꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯃꯤꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯤ ꯁꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯃ ꯌꯥꯝ ꯀꯟꯅ ꯇꯥꯛꯂꯛꯑꯦ ꯑꯗꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔꯦꯜ ꯏꯟꯇꯔꯦꯁꯀ ꯖꯔꯅꯦꯂꯤꯁ ꯏꯟꯇꯔꯦꯁꯀ ꯄꯨꯜꯍꯟꯕ ꯌꯥꯗꯦ ꯑꯅꯤꯁꯤꯒꯤ ꯂꯥꯏꯟꯁꯦ ꯐꯖꯅ ꯀ꯭ꯂꯤꯌꯔꯂꯤ ꯗꯤꯚꯥꯏꯠ ꯇꯧꯕ ꯍꯥꯏꯁꯤꯃ ꯌꯥꯝ ꯇꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯁꯣꯝꯒꯤ ꯃꯤꯗꯤꯌꯥꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯏꯟꯗꯁꯇ꯭ꯔꯤ ꯃꯌꯥꯝꯅ ꯄꯥꯏꯕ ꯃꯄꯨꯁꯤꯡꯁꯤ ꯖꯔꯅꯦꯂꯤꯁ ꯅꯠꯇꯦꯕ ꯑꯌꯥꯝꯕ ꯃꯣꯏꯁꯤꯡꯁꯤꯗꯤ ꯀꯩꯅꯣꯁꯤ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯏꯟꯚꯦꯁ ꯇꯧꯔꯒ ꯑꯇꯩ ꯃꯌꯥꯝ ꯖꯔꯅꯦꯂꯤꯁ ꯃꯌꯥꯝꯅ ꯏꯝꯄ꯭ꯂꯣꯌꯤ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅꯁꯤꯅꯦ ꯃꯣꯏꯅ ꯑꯅꯤꯁꯤ ꯄꯨꯟꯁꯤꯟꯅꯩꯀꯥꯟꯗ ꯌꯥꯝꯅ ꯍꯦꯜꯊꯤ ꯑꯣꯏꯔꯣꯏꯅ ꯍꯥꯏꯔꯤꯁꯤ ꯑꯗꯨꯅ ꯁꯤꯒꯤ ꯂꯥꯏꯟꯁꯤ ꯗꯤꯚꯥꯏꯠ ꯇꯧꯔ ꯊꯝꯃꯣꯅ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅ ꯑꯩꯅ ꯇꯥꯏꯝꯁ ꯏꯟꯗꯤꯌꯥ ꯌꯥꯎꯔꯤꯀꯥꯟꯁꯤꯗ ꯏꯟꯁꯤꯗꯦꯟꯠ ꯑꯃꯈꯛꯇꯪ ꯋꯥꯔꯤ ꯂꯤꯖꯒꯦ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯁ꯭ꯇꯦꯗꯤꯌꯝꯁꯤꯗ ꯇꯥꯏꯝꯁ ꯏꯟꯗꯤꯌꯥꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯇꯦꯕꯜ ꯇꯦꯅꯤꯁ ꯇꯣꯔꯅꯥꯃꯦꯟꯅꯤ ꯇꯦꯕꯜ ꯇꯦꯅꯤꯁ ꯇꯣꯔꯅꯥꯃꯦꯟ ꯑꯃ ꯇꯧꯋꯤ ꯑꯗ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯥꯏꯝꯁ ꯏꯟꯗꯤꯌꯥ ꯄ꯭ꯔꯣꯄꯥꯏꯇꯔꯁꯤ ꯂꯥꯛꯄꯒ ꯃꯥꯁꯤ ꯌꯦꯡꯒꯦꯅ ꯃꯥꯗꯤ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯥꯅ ꯄꯩꯁꯥ ꯄꯨꯊꯣꯛꯑ ꯇꯧꯔꯤꯕꯅꯤꯅ ꯃꯃꯥꯡ ꯐꯝꯗꯣꯏꯅ ꯂꯥꯛꯑꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯁꯨ ꯈꯪꯗꯕ ꯃꯥꯁꯤ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯌꯥꯔꯣꯏ ꯆꯠꯂꯣꯏꯅ ꯇꯥꯟꯊꯣꯛꯀꯥꯟꯗ ꯃꯥꯁꯨ ꯃꯨꯛꯇꯅ ꯂꯩꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯑꯦꯗꯤꯇꯔꯁꯨ ꯃꯅꯥꯛ ꯐꯝꯃꯦ ꯗꯤꯂꯤꯞ ꯈꯣꯟꯀꯔ ꯑꯣꯏꯔꯝꯃꯤ ꯃꯥꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯠꯀꯦ ꯃꯅꯤꯡ ꯆꯠꯈꯤ ꯃꯥ ꯏꯆꯝ ꯆꯝꯅ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯆꯤꯌꯔꯃꯦꯟꯁꯤꯗꯤ ꯃꯥꯗꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯑꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩ ꯄꯩꯁꯥ ꯄꯨꯊꯣꯛ ꯇꯧꯔꯤꯅꯤ ꯃꯨꯛ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯡꯕꯨꯗꯤ ꯈꯪꯄꯣꯠ ꯇꯥꯟꯊꯣꯛꯀꯅꯤꯅ ꯊꯥꯡꯗꯣꯛꯇꯤ ꯇꯧꯔ ꯂꯩꯔꯦꯕ ꯑꯗꯩꯗ ꯃꯥꯅ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯇ꯭ꯔꯦꯅꯤꯡꯁꯤꯗ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯆꯥꯏꯜ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯍꯥꯜꯂꯛꯄꯗ ꯑꯩꯈꯣꯏꯁꯤ ꯃꯁꯛ ꯈꯪꯉꯦꯕ ꯑꯩꯁꯨ ꯑꯗꯥꯏ ꯂꯩ ꯈꯣꯠꯄꯗ ꯑꯩꯉꯣꯟꯗ ꯍꯦꯟꯈꯠꯂꯒ ꯀꯧꯔꯛꯑꯦꯕ ꯁꯨꯝ ꯀꯧꯔꯀꯥꯟꯗ ꯃꯅꯥꯛ ꯆꯪꯉꯒ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯚꯔꯋꯥꯁꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯦꯅꯦꯖ ꯇꯧꯔꯤꯕꯗꯣ ꯃꯥꯒꯤ ꯃꯦꯅꯦꯖꯔ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯗ ꯀꯧꯕꯤꯔꯁꯣꯅ ꯍꯥꯏꯔꯛꯄ ꯑꯗꯩꯁꯨ ꯄ꯭ꯔꯣꯚꯥꯏꯗꯔꯅꯒ ꯑꯩꯈꯣꯏꯗꯒ ꯄꯥꯈꯣꯡꯒ ꯁꯤꯔꯛꯄꯁꯤ ꯑꯩꯈꯣꯏꯗ ꯍꯪꯒꯣꯏꯕ ꯑꯃ ꯌꯥꯎꯕꯗꯣ ꯑꯩꯈꯣꯏꯅ ꯃꯤꯅ ꯎꯈꯤꯅꯤ ꯀꯥꯏꯅ ꯁꯥꯊꯤꯕꯗꯣ ꯃꯤꯅ ꯎꯈ꯭ꯔꯒ ꯄ꯭ꯔꯣꯚꯥꯏꯗꯔꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯀꯥꯏꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯀꯤꯅ ꯊꯣꯛꯂꯛꯑꯦꯕ ꯃꯤꯅ ꯀꯩꯅꯣ ꯇꯧꯏ ꯑꯁ ꯃꯥꯗꯤ ꯃꯇꯝ ꯆꯥꯅꯤꯒ ꯍꯩꯅꯦꯅ ꯁꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯀꯤꯔꯦꯕ ꯑꯩꯈꯣꯏ ꯑꯇꯩ ꯖꯔꯅꯦꯂꯤꯁ ꯑꯇꯩ ꯎꯈꯤꯕ꯭ꯔꯥ ꯌꯦꯡꯉꯒ ꯇꯧꯔ ꯆꯦꯜꯂ ꯀꯧꯕꯨꯗꯤꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯃꯥꯅ ꯑꯗꯨꯒꯤ ꯐꯤꯕꯝ ꯂꯩꯕꯗꯨꯅ ꯑꯗ ꯑꯗꯨꯒꯤ ꯁ꯭ꯄꯤꯔꯤꯠꯇꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯈꯔ ꯋꯥꯠꯂꯛꯄ ꯁꯨꯝ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯄ꯭ꯔꯦꯁꯁꯤꯡꯁꯦ ꯍꯧꯀꯥꯟꯗ ꯇꯦꯛ ꯅꯨꯄꯥ ꯑꯃ ꯍꯧꯖꯔꯒ ꯑꯦꯗꯤꯇꯔꯁꯨ ꯑꯗꯒꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛꯅ ꯃꯣꯏꯅ ꯍꯧꯃꯤꯟꯅꯔꯒ ꯇꯧꯕ ꯍꯧꯖꯤꯛꯁꯤꯅ ꯇ꯭ꯔꯦꯟꯁꯦ ꯈꯦꯠꯅꯔꯦꯅ ꯕꯤꯖꯤꯅꯦꯁ ꯀꯥꯡꯕꯨꯅ ꯕꯤꯖꯤꯅꯦꯁ ꯄꯥꯏꯔꯦ ꯑꯗꯨꯒ ꯖꯔꯅꯦꯂꯤꯁ ꯃꯌꯥꯝꯁꯤꯅ ꯏꯝꯄ꯭ꯂꯣꯌꯤ ꯂꯩꯔꯤꯅꯤ ꯏꯝꯄ꯭ꯂꯣꯌꯤ ꯂꯩꯀꯥꯟꯁꯤꯗ ꯑꯅꯤꯁꯤꯒꯤ ꯂꯥꯏꯟꯁꯤ ꯗꯤꯚꯥꯏꯠ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯏꯔꯛꯄꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯂꯩꯌꯦꯕ ꯁꯤꯗ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯌꯥꯝ ꯇꯣꯏꯔꯛꯄꯁꯦ ꯊꯋꯥꯏꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯀꯣꯟꯅꯁꯨ ꯄ꯭ꯔꯦꯁꯀꯤ ꯑꯣꯏꯅꯁꯨ ꯐꯒꯅꯤ ꯊꯥꯖꯗꯦ ꯇꯁꯦꯡꯅ ꯁꯤꯒꯤꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯁꯨꯝ ꯂꯩꯈ꯭ꯔꯗꯤ ꯄ꯭ꯔꯦꯁꯀꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯅ ꯍꯥꯏꯔꯤꯕ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯁꯨ ꯌꯥꯝ ꯀꯟꯅ ꯊꯥꯖꯗꯕꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯔꯀꯥꯟꯁꯤ ꯊꯥꯖꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯃꯥꯗꯤ ꯌꯥꯝ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯇꯩꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯐꯥꯎꯕ ꯌꯥꯗꯕ ꯃꯥꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯅ ꯄ꯭ꯔꯦꯁ ꯃꯌꯥꯝꯁꯤ ꯍꯥꯏꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯤꯡꯒꯜ ꯑꯦꯗꯤꯇꯔꯅ ꯍꯥꯏꯕꯗ ꯍꯣ ꯃꯔꯤ ꯌꯦꯠꯅꯔꯒ ꯁꯤꯅꯤ ꯍꯥꯏꯅꯔꯒ ꯚꯥꯞ ꯇꯥꯃꯤꯟꯅꯔꯀꯥꯟꯗ ꯐꯣꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕꯒꯤ ꯐꯤꯕꯝꯁꯤ ꯂꯩꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁꯀꯤ ꯚꯦꯂ꯭ꯌꯨ ꯍꯦꯟꯒꯠꯂꯛꯀꯅꯤ ꯅ꯭ꯌꯨꯁ ꯀꯚꯔꯦꯖꯁꯤꯗ ꯃꯤꯅ ꯊꯥꯖꯕ ꯍꯦꯜꯂꯛꯀꯅꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯔ ꯆꯥꯎꯊꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅ ꯎꯕꯗ ꯑꯗꯨ ꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯦꯇꯤꯔꯤꯌꯦꯜꯂꯤ ꯁꯣꯛꯂꯛꯄ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯆꯥꯎꯈꯠꯄ ꯌꯥꯝ ꯀꯟꯅ ꯆꯥꯎꯈꯠꯍꯟꯕ ꯉꯝꯗꯕꯒꯤ ꯑꯩꯈꯣꯏ ꯔꯦꯚꯤꯅ꯭ꯌꯨ ꯔꯤꯇꯔꯟꯁꯤ ꯌꯥꯝ ꯂꯥꯛꯍꯟꯕ ꯉꯝꯗꯕꯒꯤ ꯇꯣꯂꯣꯞꯁꯨ ꯌꯥꯝ ꯀꯟꯅ ꯆꯥꯎꯕ ꯉꯝꯗꯕꯒꯤ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅꯗꯤ ꯈ꯭ꯋꯥꯏ ꯆꯥꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯁꯣꯏꯔꯤ ꯍꯥꯏꯗꯨꯅ ꯃꯤꯠꯌꯦꯡ ꯆꯪꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯅꯛꯁꯤꯟꯅꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯣꯏꯅ ꯇꯤꯟꯅꯅ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯏꯊꯧꯗ ꯍꯦꯟꯅ ꯑꯀꯥꯏꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯇꯥꯃꯣ ꯊꯝꯕꯤꯔꯤꯕꯁꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯇꯥꯃꯣ ꯕꯤꯖꯣꯏ ꯂꯥꯛꯆꯒꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯁꯤꯡꯒꯤꯗꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯔꯒꯗꯤ ꯑꯝꯖꯨꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯀꯔꯤꯒꯨꯝꯕ ꯋꯦꯜꯐꯤꯌꯔ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯁ꯭ꯀꯤꯝ ꯑꯃ ꯇꯧꯕꯤꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯁꯦ ꯑꯝꯖꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯥꯎꯃꯤꯁꯤꯡꯅ ꯇꯧꯔꯤꯕ ꯍꯧꯖꯤꯛꯀꯤ ꯊꯕꯛ ꯃꯇꯧꯁꯤꯡ ꯃꯔꯨꯑꯣꯏꯅ 24/7 ꯑꯗꯨꯒ ꯇꯣꯂꯣꯞꯁꯨ ꯌꯥꯝꯅ ꯄꯤꯛꯄ ꯑꯗ ꯁꯤꯗ ꯐꯪꯂꯤꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯥꯎꯃꯤꯁꯤꯡ ꯀꯥꯟꯅꯅꯕꯅꯤ ꯀꯥꯏꯅ ꯈꯔ ꯁꯤꯟꯕꯤꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯝ ꯊꯦꯡꯅꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ PCI ꯃꯈꯥꯗꯁꯨ ꯇꯣꯉꯥꯟꯕ ꯒꯥꯏꯗꯂꯥꯏꯟꯁ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯊꯤꯛꯁꯤꯡ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛꯇ ꯀꯥ ꯍꯦꯟꯅ ꯍꯥꯏꯖꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗ ꯅꯣꯟꯖꯕꯒꯤ ꯁꯤꯒꯨꯝꯕꯒꯤ ꯍꯥꯏꯖꯔꯨꯕꯒꯤ ꯄꯩꯁꯥ ꯅꯤꯔꯨꯕꯒꯤ ꯁꯤꯒꯨꯝꯕꯒꯤ ꯋꯥꯐꯝꯁꯤꯁꯨ ꯑꯩꯈꯣꯏꯗ ꯍꯦꯛ ꯌꯥꯗꯒꯨꯝꯕ ꯑꯃ ꯇꯧꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯄꯥꯎꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯋꯦꯜꯐꯤꯌꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯂꯨꯞ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯂꯨꯞ ꯑꯁꯤꯅ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯁꯦ ꯀꯔꯤ ꯊꯦꯡꯅꯩ ꯇꯥꯃꯣ ꯄ꯭ꯔꯦꯝ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯁꯤ ꯃꯅꯤꯄꯨꯔꯗ ꯉꯁꯥꯏ ꯑꯩ ꯃꯥꯡꯗ ꯇꯥꯃꯣ ꯄ꯭ꯔꯗꯤꯞꯅ ꯊꯝꯕꯤꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯊꯤꯛꯁꯅ ꯌꯥꯖꯗꯕ ꯄꯥꯝꯗꯕ ꯄꯣꯠ
ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯏꯝ ꯃꯐꯝ ꯃꯇꯝꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯨꯅ ꯑꯗꯨꯝ ꯄꯨꯔꯛꯇꯕ ꯅꯠꯇꯦ ꯄꯨꯔꯛꯏ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯤ ꯋꯥꯠꯂꯛꯄꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯇꯥꯃꯣꯄꯜꯂꯤꯗ ꯐꯥꯎꯔꯤꯕ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕ ꯃꯁꯤ ꯂꯣꯏ ꯐꯥꯎꯏ ꯑꯗꯨ ꯃꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯉꯔꯥꯡ ꯅꯍꯥꯟ ꯄꯥꯡꯊꯣꯛꯈꯤꯕ 46 ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯇꯣꯞꯄ out of the press fraternity ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡꯁꯤ ꯅꯤꯔꯔꯣꯏ ꯃꯣꯏꯅ ꯄꯤꯖꯔꯛꯄꯅ ꯑꯃꯅꯤ ꯑꯩꯈꯣꯏ ꯅꯤꯔꯔꯣꯏ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯐ꯭ꯔꯦꯇꯔꯅꯤꯇꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯛꯇ ꯃꯁꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯔꯒ ꯐꯥꯔꯝꯁꯤꯡꯁꯤꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯀꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯈꯤꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯃꯦꯟꯁꯤꯅ ꯂꯨꯄꯥ 100 ꯈꯥꯏꯔꯛꯄ 200 ꯈꯥꯏꯔꯛꯄ 500 ꯈꯥꯏꯔꯛꯄ ꯑꯗꯒꯤ ꯐꯥꯔꯝꯁꯤꯡꯁꯤꯅ 10,000 ꯍꯥꯞꯄꯤꯔꯛꯄ 5 ꯍꯥꯞꯄꯤꯔꯛꯄ ꯑꯗꯨꯃꯥꯏꯅ ꯁꯨꯝ 50 ꯍꯥꯞꯄꯤꯔꯛꯄ ꯌꯥꯎꯏ ꯄꯨꯂꯞꯅ ꯑꯔꯥꯎꯟ 2 lakhs ꯇꯥꯏ 2 lakhsꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯖ ꯄꯤꯕꯗ ꯂꯥꯈꯃꯨꯛ ꯄ꯭ꯔꯥꯏꯖ ꯁ꯭ꯄꯣꯔꯠꯁꯀꯤ ꯄꯤꯍꯧꯗꯕ ꯄꯤꯊꯣꯛꯈ꯭ꯔꯒ ꯂꯦꯝꯍꯧꯕꯗꯨꯅ ꯉꯔꯥꯡꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯑꯗꯨꯅ ꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯔꯒ ꯄꯥꯡꯊꯣꯛꯆꯕꯁꯤꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯖꯕ ꯐꯤꯜ ꯇꯧꯖꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯁꯤ ꯌꯥꯔꯛꯇꯕ ꯃꯇꯥꯡꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯩꯈꯣꯏꯗꯤ ꯑꯄꯤꯛꯄ ꯀꯝꯃꯨꯅꯤꯇꯤꯅꯤ ꯑꯩꯈꯣꯏꯒꯤ ꯐꯪꯖꯔꯤꯕ ꯇꯣꯂꯣꯞꯁꯤ ꯌꯥꯝ ꯐꯪꯕ ꯅꯠꯇꯦ ꯑꯗꯣ ꯍꯌꯦꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯈꯛꯇꯅ ꯄꯨꯊꯣꯛꯄꯗ ꯉꯝꯃꯛꯇꯕ ꯋꯥꯔꯛꯄ ꯃꯇꯥꯡ ꯌꯥꯎꯏ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯐ꯭ꯔꯦꯇꯔꯅꯤꯇꯤꯒꯤ ꯋꯥꯡꯃꯗꯒꯤ ꯃꯇꯦꯡ ꯈꯔ ꯄꯤꯕꯤꯌꯨ ꯀ ꯍꯥꯏꯔꯒ ꯅꯤꯔꯒ ꯄꯥꯡꯊꯣꯛꯄꯁꯨ ꯌꯥꯎꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯄꯤꯛꯄ ꯁ꯭ꯇꯦꯠꯇ ꯂꯩꯔꯨꯕꯒꯤ ꯑꯆꯧꯕ ꯏꯟꯗꯁꯇ꯭ꯔꯤ ꯑꯣꯟꯕ ꯉꯝꯗꯕꯒꯤ ꯁꯦꯂꯔꯤ ꯐꯖꯅ ꯄꯤꯕ ꯉꯝꯗꯕꯒꯤ ꯆꯥꯎꯅ ꯄꯤꯕ ꯉꯝꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯃꯁꯤꯃꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯕꯔꯒꯤ ꯐꯥꯔꯝꯁꯤꯡꯁꯤꯅ ꯑꯆꯧꯕ ꯏꯟꯗꯁꯇ꯭ꯔꯤ ꯑꯣꯜꯂꯛꯇꯅ ꯁꯔꯀꯨꯂꯦꯁꯟꯁꯤ ꯂꯥꯈ 3, 4, 5, 10 ꯆꯠꯂꯛꯇꯅ ꯏꯝꯄ꯭ꯂꯣꯏ ꯃꯌꯥꯝ ꯇꯧꯔꯛꯇꯅ ꯀꯩꯅꯣꯒꯁꯤ ꯃꯥꯒꯤ ꯁꯦꯂꯔꯤꯒꯁꯤ ꯐꯖꯅ ꯄꯤꯕ ꯉꯝꯃꯛꯑꯀꯥꯟꯗꯗꯤ ꯃꯁꯤ ꯍꯟꯊꯔꯛꯄꯁꯨ ꯌꯥꯏ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯅ ꯌꯨꯅꯤꯌꯟꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟꯅ ꯍꯦꯛ ꯂꯤꯡꯈꯠꯈꯤꯕ 1974ꯗ ꯂꯤꯡꯈꯠꯂꯝꯕ ꯑꯍꯜ ꯃꯇꯝꯗꯨꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯤꯡꯈꯠꯄꯤꯔꯝꯕꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛꯁꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯅ ꯂꯥꯛꯏꯁꯤ ꯄꯥꯎꯒꯤ ꯃꯔꯝꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯇꯧꯔꯒ ꯊꯦꯡꯅꯔꯛꯄꯅꯤ ꯄ꯭ꯂꯁ AMWJUꯒꯤ ꯁꯥꯏꯠꯇꯒꯤ ꯋꯦꯜꯐꯤꯌꯔ ꯁ꯭ꯀꯤꯝꯁꯤꯡ ꯍꯧꯖꯤꯛ ꯂꯧꯈꯠꯇꯅ ꯑꯗꯨꯝ ꯂꯥꯛꯏ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯄꯥꯎꯃꯤ ꯋꯦꯜꯐꯤꯌꯔ ꯐꯥꯎꯟꯗꯦꯁꯟ ꯂꯤꯡꯈꯠꯇꯅ ꯄꯥꯎꯃꯤꯁꯤꯡꯒꯤ ꯅꯥꯔꯛ ꯌꯦꯛꯂꯛꯄꯗ ꯑꯩꯈꯣꯏ ꯌꯥꯝꯗꯕ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯔꯥꯡ ꯅꯍꯥꯟ ꯍꯥꯏꯅꯈꯤꯕ ꯃꯅꯤꯄꯨꯔ ꯄꯦꯟꯁꯟ ꯁ꯭ꯀꯤꯝꯁꯤ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯄꯦꯟꯁꯟ ꯁ꯭ꯀꯤꯝꯁꯤ AMWJUꯅ ꯌꯥꯝ ꯀꯟꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯒ ꯃꯇꯝꯗꯨꯗ ꯇꯧꯈꯤꯕꯅꯤ ꯑꯗꯨꯅ ꯃꯗꯨꯗꯁꯨ ꯑꯩꯈꯣꯏ ꯊꯝꯃꯤ ꯍꯧꯖꯤꯛꯀꯤ ꯁꯦꯝ ꯄꯣꯠꯇꯨꯅꯤ ꯀꯩꯅꯣꯒꯤ ꯄ꯭ꯔꯦꯁ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯝꯁꯇ ꯁꯔꯀꯥꯔꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯕꯦꯅꯤꯐꯤꯠ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣꯝꯃ ꯂꯩꯖꯕꯅꯤꯅ ꯃꯁꯤ ꯄꯦꯟꯁꯤꯟꯁꯤ ꯁꯔꯀꯥꯔꯗ ꯄꯤꯕꯤꯌꯨ ꯍꯥꯏ ꯀꯥꯟꯗ ꯃꯁꯤ ꯋꯥꯐꯝꯁꯤ ꯃꯇꯝꯗꯨꯒꯤ DIPR ꯄꯥꯏꯕꯤꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯁꯤ ꯌꯥꯗꯦ ꯁꯔꯀꯥꯔꯅ ꯗꯥꯏꯔꯦꯛꯂꯤ ꯀꯩꯅꯣ ꯄꯤꯕ ꯌꯥꯗꯦ ꯕꯦꯅꯤꯐꯤꯠꯁꯤ ꯄꯤꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯂꯥꯛꯄꯗꯒꯤ PCIꯒꯤ ꯅꯣꯔꯝꯁꯨ ꯂꯥꯛꯄꯗꯒꯤ ꯐꯔꯦ ꯑꯗꯨꯗꯤ ꯁꯔꯀꯥꯔꯅ ꯄꯤꯔꯔꯣꯏꯁꯤ ꯑꯩꯈꯣꯏ ꯄꯦꯟꯁꯟ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯁꯤ ꯄꯦꯟꯁꯟ ꯀꯃꯤꯇꯤꯗꯨꯗ ꯁꯔꯀꯥꯔꯒꯤ ꯃꯔꯨꯑꯣꯏꯕ ꯀꯃꯤꯁꯅꯔ ꯗꯥꯏꯔꯦꯛꯇꯔ ꯑꯗꯒꯤ ꯐꯥꯏꯅꯥꯟꯁꯀꯤ ꯀꯔꯤꯒꯤ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚ ꯌꯥꯎꯔꯒ ꯄꯦꯟꯁꯟ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯁꯤ ꯑꯗ AMWJUꯒꯤꯁꯨ ꯃꯤꯍꯨꯠ ꯌꯥꯎꯔꯣ ꯈꯣꯠꯂꯣ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯦꯟꯁꯟ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯄꯦꯟꯁꯟ ꯀꯃꯤꯇꯤꯗꯨꯅ ꯄꯤꯕꯅꯤ ꯄꯤꯔꯤꯕꯒꯤ ꯐꯟꯒꯤ ꯁꯣꯔꯁꯁꯤꯅ ꯃꯇꯝꯗꯨꯗ AMWJUꯅ ꯃꯁꯤ ꯍꯧꯗꯣꯔꯛꯄꯗ ꯁꯔꯀꯥꯔꯅ ꯉꯥꯛꯇ ꯄꯨꯊꯣꯛꯄꯁꯦ ꯍꯌꯦꯡ ꯁꯔꯀꯥꯔꯅ ꯂꯣꯏ ꯇꯧꯈꯤꯕꯅꯤ ꯍꯥꯏꯈꯤꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯉꯝꯕ ꯈꯔ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯀꯥꯟꯗ ꯚꯥꯔꯤ ꯂꯥꯁ ꯅꯥꯏꯠꯁꯤ ꯑꯩꯈꯣꯏ ꯀꯥꯡꯖꯩꯕꯨꯡꯗ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯂꯨꯄꯥ ꯂꯥꯈ 1 ꯇꯥꯜꯂꯦ ꯂꯥꯈ 1 ꯇꯥꯜꯂꯒ ꯂꯥꯈꯇꯨꯃ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯑꯒ ꯃꯇꯝꯗꯨꯒꯤ ꯁꯔꯀꯥꯔꯅ ꯂꯥꯈ 5 ꯄꯨꯊꯣꯛꯑꯒ ꯂꯥꯈ 6ꯁꯤ ꯀꯩꯅꯣꯗ ꯄꯣꯁ ꯑꯣꯐꯤꯁꯇ ꯑꯩꯈꯣꯏ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠ ꯇꯧꯕꯅꯤ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯐꯪꯁꯟꯗ ꯃꯃꯥꯡꯒꯤ ꯐꯣꯔꯃꯔ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ W ꯁꯝꯖꯥꯏꯅ ꯍꯥꯏꯕꯤꯔꯝꯕꯗꯁꯨ ꯃꯥꯒꯤ ꯃꯇꯝꯗ ꯂꯥꯈ 24 ꯌꯧꯍꯧꯔꯕꯅꯦꯅ ꯍꯥꯏ ꯑꯗꯣ ꯁꯣꯐꯥ ꯅꯍꯥꯟ ꯑꯩꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯖꯔꯕ ꯃꯇꯨꯡ ꯗ ꯑꯍꯥꯟꯕ ꯄꯦꯟꯁꯟ ꯁ꯭ꯀꯤꯝꯒꯤ ꯃꯤꯇꯤꯡ ꯑꯃ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯇꯥꯝꯒꯤ ꯑꯣꯏꯅ ꯀꯧꯔꯛꯄꯁꯤꯗ ꯁꯤꯒꯤ ꯄꯣꯠꯁꯤ ꯄꯨꯊꯣꯛꯅꯔꯀꯥꯟꯗ ꯄꯦꯟꯁꯟꯒꯤ ꯍꯥꯟꯅ ꯀꯣꯔꯄꯁ ꯐꯟ ꯑꯣꯏꯅ ꯂꯩꯈꯤꯕ ꯄꯩꯁꯥꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯪꯕꯗ ꯃꯗꯨ ꯑꯩꯗꯤ ꯏꯟꯇꯔꯦꯁꯇ ꯃꯗꯨ ꯐꯅ ꯌꯥꯝꯃꯟꯕꯅꯤ ꯍꯥꯏꯗꯅ ꯈꯜꯂꯒ ꯍꯪꯉꯨꯕꯅꯤ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯄꯅꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯑꯩꯉꯣꯟꯗ ꯁꯣꯛ ꯇꯧꯋꯦ ꯃꯔꯝꯗꯤ ꯃꯇꯝꯗꯨꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯟꯕꯤꯔꯝꯕ ꯋꯥꯈꯜ ꯑꯗꯒꯤ ꯃꯗꯨꯒꯤ ꯇꯧꯈꯤꯕ ꯊꯕꯛ ꯃꯇꯝꯗꯨꯗ ꯍꯦꯛ ꯃꯗꯨ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟꯒꯤ ꯇ꯭ꯔꯦꯖꯔꯔ ꯑꯣꯏ ꯑꯩ ꯏꯁꯥꯃꯛꯁꯤ ꯇꯥꯃꯣ ꯁꯅꯥꯇꯣꯟ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯅ ꯍꯣꯠꯅꯔꯒ ꯂꯤꯡꯈꯠꯂꯛꯄ ꯄꯣꯠꯇꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗꯩꯗ ꯑꯩꯉꯣꯟꯗ ꯁꯣꯛ ꯇꯧꯋꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯃꯗꯨ ꯍꯨꯔꯥꯜꯂꯝꯒꯅꯤ ꯆꯥꯊꯣꯛꯑꯝꯒꯅꯤ ꯂꯧꯊꯣꯛꯑꯝꯒꯅꯤꯗꯤ ꯑꯩ ꯈꯟꯗꯦ ꯑꯗꯨꯒ ꯃꯗꯨꯁꯨ ꯑꯣꯏꯔꯝꯃꯣꯏꯅꯁꯨ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯣꯏꯅ ꯅꯍꯥꯟ ꯄꯦꯟꯁꯟ ꯀꯃꯤꯇꯤꯗ ꯍꯥꯏꯕꯗ ꯄꯦꯟꯁꯟꯗ ꯁꯨꯝ ꯄꯤꯕꯗ ꯄꯩꯁꯥ ꯏꯟꯇꯔꯦꯁꯇꯨꯅ ꯄꯤꯕ ꯀꯣꯟꯅꯔꯛꯇꯗꯅ ꯄꯤꯊꯣꯛꯈꯤꯕꯅꯤ ꯍꯥꯏ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ
ꯅꯦꯅ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯀꯣꯏꯁꯟꯗꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗꯨꯗꯤ ꯁꯣꯏꯗꯕꯅꯤ ꯀꯣꯔꯄꯁ ꯐꯟꯗ ꯂꯩꯗꯨ ꯁꯣꯏꯗꯕꯅꯤ ꯏꯟꯇꯔꯦꯁꯇꯨꯅ ꯄꯤꯒꯗꯕꯅꯤ ꯑꯗꯨ ꯏꯟꯇꯔꯦꯁꯇꯨ ꯀꯩꯒꯨꯝꯕ ꯏꯟꯇꯔꯦꯁꯇꯨꯅ ꯄꯤꯕ ꯀꯣꯟꯅꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯄꯦꯟꯁꯟ ꯀꯃꯤꯇꯤ ꯀꯧꯔꯒ ꯃꯁꯤ ꯄꯤꯛꯊꯁꯤꯔꯥ ꯀꯛꯊꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯗ ꯈꯔ ꯃꯁꯤ ꯍꯥꯞꯄꯤꯌꯨ ꯈꯣꯠꯄꯤꯌꯨ ꯀꯥꯏꯗꯅ ꯍꯥꯏꯔꯒ ꯃꯗꯨ ꯇꯧꯍꯟꯁꯤꯔꯥ ꯃꯗꯨ ꯄꯦꯟꯁꯟ ꯀꯃꯤꯇꯤꯅ ꯂꯧꯒꯗꯕ ꯋꯥꯔꯦꯞ ꯑꯗꯨ ꯇꯧꯗꯕꯤꯗ ꯄꯦꯟꯁꯟ ꯀꯃꯤꯇꯤꯗ ꯀꯔꯤꯝꯇ ꯄꯨꯊꯣꯛꯇꯅ ꯃꯁꯤ ꯀꯩꯅꯣꯗ ꯀꯣꯔꯄꯁ ꯐꯟꯗ ꯃꯥꯡꯍꯜꯂꯦ ꯍꯥꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯇꯝꯗ 24 ꯂꯥꯈꯃꯨꯛ ꯂꯩꯍꯧꯔꯒꯗꯤ ꯃꯃꯥꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒ ꯍꯟꯗꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯒ ꯂꯥꯛꯏꯕ ꯒꯦꯞꯁꯤ ꯌꯥꯝꯅ ꯁꯥꯡꯕ ꯒꯦꯞꯇꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯣ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ 24 ꯂꯥꯈꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯃꯔꯝꯁꯤ ꯑꯗꯨꯝ ꯃꯔꯝ ꯆꯥꯏꯅ ꯈꯟꯕꯤꯗꯣꯏꯅ ꯃꯁꯤ ꯃꯇꯥꯡꯗ ꯀꯩ ꯈꯟꯕꯤ ꯃꯁꯤ ꯑꯩꯗꯤ ꯃꯔꯝ ꯆꯥꯗꯦꯅ ꯂꯧꯏ ꯁ꯭ꯇꯦꯠ ꯍꯣꯏ ꯑꯩ ꯆꯞ ꯆꯥꯅ ꯄꯦꯟꯁꯟ ꯃꯤ ꯀꯌꯥ ꯄꯦꯟꯁꯟ ꯄꯤꯔꯤꯒꯦ ꯐꯦꯃꯤꯂꯤ ꯄꯦꯟꯁꯟ ꯀꯌꯥ ꯄꯤꯔꯤꯒꯦ ꯍꯥꯏꯕꯗꯨꯁꯦ ꯑꯩꯉꯣꯟꯗ ꯆꯞ ꯆꯥꯕ ꯑꯩꯉꯣꯟꯗ ꯃꯁꯤꯡ ꯍꯧꯖꯤꯛꯃꯛꯇꯤ ꯂꯩꯇꯦ ꯑꯔꯥꯎꯟ 20-30 ꯃꯨꯛꯀ ꯄꯤꯔꯝꯒꯗ꯭ꯔꯥ ꯐꯦꯃꯤꯂꯤ ꯄꯦꯟꯁꯟ ꯈꯔ ꯑꯗꯒꯤ ꯃꯁꯥꯗ ꯄꯦꯟꯁꯟ ꯐꯪꯕ ꯈꯔ ꯑꯗꯨ ꯑꯔꯥꯎꯟ 20 ꯃꯨꯛꯇꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯃꯔꯝꯗꯤ ꯁꯔꯀꯥꯔꯅ ꯃꯣꯏꯅ ꯑꯩꯅ ꯑꯗꯨꯗꯤ ꯄꯦꯟꯁꯟꯁꯦ ꯀꯗꯥꯏꯗꯒꯤ ꯄꯤꯔꯤꯅꯣ ꯍꯥꯏꯅ ꯍꯪꯀꯥꯟꯗ ꯃꯣꯏꯅ ꯅꯍꯥꯟ ꯍꯥꯏꯔꯛꯄꯁꯦ ꯆꯍꯤꯒꯤ ꯕꯖꯦꯠꯇ ꯂꯥꯛ 5 ꯍꯥꯞꯄꯒ ꯄꯤꯔꯤ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯄꯦꯟꯁꯟꯁꯤ ꯁꯔꯀꯥꯔꯅ ꯄꯤꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝꯗ ꯊꯝꯈꯤꯕ ꯀꯣꯟꯁꯦꯞꯇꯨ ꯃꯥꯡꯉꯦ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗꯒꯤ ꯂꯧꯔꯣꯏ ꯍꯥꯏꯕꯒꯤ ꯍꯥꯏꯕ ꯄꯣꯠꯇꯨꯒꯤ ꯀꯣꯟꯁꯦꯞꯇꯨꯁꯨ ꯃꯥꯡꯉꯦ ꯑꯗ ꯇꯁꯦꯡꯕꯗꯤ ꯁꯔꯀꯥꯔꯅ ꯀꯩꯒꯨꯝꯕ ꯄꯦꯟꯁꯟꯒꯤꯗꯃꯛꯇ ꯍꯥꯞꯄꯤꯒꯦꯅ ꯕꯖꯦꯠꯇ ꯂꯥꯛ 5 ꯍꯥꯞꯄꯤꯔꯒꯁꯨ ꯃꯗꯨ ꯀꯣꯔꯄꯁ ꯐꯟꯗ ꯍꯥꯞꯆꯤꯟꯕꯤꯒꯗꯧꯅꯦꯕ ꯀꯣꯔꯄꯁ ꯐꯟꯗꯨꯗ ꯍꯥꯞꯆꯤꯟꯕꯤꯔꯒ ꯑꯗꯨꯒꯤ ꯏꯟꯇꯔꯦꯁꯇꯨ ꯆꯥꯎꯈꯠꯂꯒ ꯏꯟꯇꯔꯦꯁꯇꯨꯅ ꯄꯤꯖꯒꯗꯕꯅꯦꯕ ꯑꯗꯨ ꯇꯧꯔꯝꯗꯗꯅ ꯃꯣꯏꯅ ꯄꯦꯟꯁꯟ ꯄꯤꯕꯗ ꯀꯣꯟꯅꯗꯅ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯂꯣꯏꯁꯟꯈ꯭ꯔꯦꯅ ꯍꯥꯏꯔꯛꯑꯕꯅꯤꯅ ꯑꯗꯨꯗ ꯑꯗꯨꯋꯥꯏꯗ ꯈꯤꯇꯪ ꯗꯥꯎꯠ ꯂꯩ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯂꯥꯛ 5 ꯑꯃꯁꯨ ꯆꯍꯤꯒꯤꯁꯨ ꯍꯥꯞꯄ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯁꯨ ꯂꯩꯔꯤꯕ ꯑꯗꯩꯗ ꯀꯃꯥꯏꯅ ꯀꯣꯟꯅꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠ ꯂꯥꯛꯏ ꯌꯥꯝ ꯄꯤꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯦꯟꯁꯟ ꯍꯧꯖꯤꯛ ꯄꯤꯔꯤꯁꯤ ꯀꯩꯅꯣꯗ ꯄꯦꯟꯁꯟ ꯐꯪꯉꯕ ꯀꯩꯅꯣ ꯑꯃꯗ ꯖꯔꯅꯦꯜ ꯐꯪꯉꯤ 2,000 ꯈꯛꯇꯅꯤ ꯐꯦꯃꯤꯂꯤ ꯄꯦꯟꯁꯟꯗ 2,000 ꯈꯛꯇꯅꯤ ꯄꯤꯔꯤꯁꯤ ꯍꯥꯟꯅ ꯍꯧꯗꯣꯛꯄꯗꯗꯤ ꯀꯩꯅꯣꯅꯤ ꯁꯤꯁꯨ ꯄꯦꯟꯁꯟ ꯐꯪꯕꯗ 1,000 ꯐꯦꯃꯤꯂꯤ ꯄꯦꯟꯁꯟꯅ 500 ꯑꯗꯨꯃꯥꯏꯅ ꯍꯧꯗꯣꯔꯛꯏꯅꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯑꯣꯏꯕ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯑꯗꯨ ꯃꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯗꯤ ꯇꯧꯔꯦ ꯑꯉꯥꯡ ꯑꯣꯅꯔꯦꯕꯜ ꯁꯤఎꯝꯅꯁꯨ ꯃꯁꯤ ꯃꯇꯥꯡꯁꯤ ꯊꯤꯖꯤꯟꯒꯅꯤꯅ ꯑꯦꯁꯨꯔꯦꯟꯁ ꯄꯤꯔꯝꯃꯕꯅꯤ나 ꯑꯩ ꯑꯗꯨꯝ ꯐꯅ ꯇꯧꯔꯛꯀꯅꯤꯅ ꯑꯗꯨꯝ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯃꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯝꯖꯨꯅꯣ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯋꯦꯜꯐꯤꯌꯔꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯂꯒꯁꯨ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯀꯣꯔꯄꯣꯔꯦꯠ ꯐꯟ ꯑꯣꯏꯅ ꯊꯝꯈꯤꯕ ꯄꯩꯁꯥ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯆꯌꯦꯠꯅꯕ ꯑꯃꯗꯤ ꯂꯩꯔꯤ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯔꯤꯇꯥꯌꯔ ꯇꯧꯔꯕ ꯄꯥꯎꯃꯤꯁꯤꯡꯗ ꯄꯤꯔꯤꯕ ꯄꯦꯟꯁꯟ ꯑꯁꯤ ꯁꯨꯞꯅꯒꯤ ꯊꯥ ꯑꯃꯗ 4,000 ꯈꯛꯇꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯝꯖꯨꯒꯤ ꯃꯃꯥꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛ 24ꯗꯤ ꯃꯍꯥꯛꯀꯤ ꯇꯥꯔꯝ ꯐꯥꯎꯕꯗ ꯂꯩꯍꯧꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯛ 24 ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 2-3 ꯑꯁꯤꯗ ꯀꯔꯝꯅ ꯄꯤꯈꯤꯕꯅꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯟꯁꯟ ꯄꯤꯔꯤꯕ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ ꯂꯥꯛ 5 ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯄꯤꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯀꯗꯣꯝ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯍꯪꯕ ꯌꯥꯕ ꯀꯣꯏꯁꯟ ꯑꯃꯗꯤ ꯂꯩꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯊꯤꯖꯤꯜꯂꯅꯤ ꯍꯥꯏꯅꯗꯤ ꯇꯧꯕ ꯉꯥꯡ ꯐꯣꯡꯗꯣꯛꯄꯤꯔꯦꯀꯣ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯡꯗꯥꯡꯕ ꯑꯃꯗꯤ ꯈꯪꯕ ꯉꯝꯂꯒꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯇꯥꯃꯣ ꯁꯣꯕꯄꯇꯤ ꯂꯥꯛꯆꯒꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯅ ꯄꯥꯎꯃꯤꯁꯤꯡ ꯑꯣꯏꯔꯛꯏꯁꯤ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯪꯒ ꯄꯪꯒ ꯂꯩꯒꯦ ꯍꯥꯏꯅ ꯑꯣꯏꯔꯛꯄ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯔꯒ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯣꯏꯔꯒ ꯄꯥꯎꯃꯤ ꯑꯣꯏꯔꯛꯄꯁꯤ ꯌꯥꯝꯗꯦ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯄꯤꯔꯤꯠ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯔꯨꯕ ꯐꯤꯜꯁꯤꯗ ꯆꯪꯉꯒ ꯃꯥꯒꯤ ꯊꯕꯛ ꯇꯧꯖꯒꯦꯅ ꯂꯥꯛꯄꯅ ꯑꯌꯥꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯇ꯭ꯔꯦꯟ ꯆꯍꯤ 3-4 ꯍꯧꯈꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯒꯤ ꯅꯃꯥꯗ ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯝꯅ ꯄꯜꯂꯕꯗ ꯑꯩꯈꯣꯏꯒꯤ ꯆꯦꯐꯣꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯏꯚꯅꯤꯡꯒꯤ ꯄꯦꯄꯔꯒꯨꯝꯕ ꯑꯃ ꯐꯣꯡꯉꯒ ꯃꯈꯣꯏꯒꯤ ꯁꯔꯀꯨꯂꯦꯁꯟꯁꯦ ꯏꯟꯊꯤꯅꯤꯡꯉꯥꯏꯅ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯒꯤ ꯑꯥꯏ ꯀꯥꯔꯗ ꯄꯥꯏꯕ ꯑꯗꯨꯒ ꯄꯥꯎꯃꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯄꯥꯎꯃꯤꯗ ꯄꯤꯔꯤꯕ ꯄꯥꯎꯃꯤꯗ ꯐꯪꯂꯤꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕ ꯃꯊꯧꯗꯨꯒꯤꯗꯃꯛꯇ ꯄꯤꯕ ꯌꯥꯔꯦ ꯈꯟꯅ ꯄꯤꯔꯛꯄꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯂꯧꯅꯕ ꯃꯇꯝꯗ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯔꯤꯂꯦꯛꯁ ꯄꯤꯕꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯆꯪꯗꯣꯏꯁꯤ ꯄꯥꯎ ꯂꯧꯕꯒꯤꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯐꯦꯁꯤꯂꯤꯇꯤ ꯀꯌꯥ ꯑꯃ ꯐꯪꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯁꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯥꯁꯤꯟꯅꯕ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯑꯐ꯭ꯔꯝ ꯃꯌꯥꯝ ꯂꯤꯡꯈꯠꯂꯛꯄ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯊꯧꯗꯨꯗꯤ ꯐꯖꯅ ꯇꯧꯔꯤꯕ ꯇꯧꯗꯕ ꯑꯗꯨꯒ ꯄꯥꯎꯃꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯑꯗꯨꯝ ꯂꯧꯅꯕ ꯍꯣꯠꯅꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤꯅꯣ ꯃꯁꯤ ꯃꯇꯥꯡꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯅꯣꯡꯃ ꯐꯪꯁꯟ ꯑꯃ ꯌꯥꯎꯕ ꯑꯗꯣ ꯃꯗꯨꯒꯤ ꯐꯪꯁꯟꯗꯣ ꯑꯣꯟꯂꯥꯏꯟ ꯑꯃ ꯂꯣꯟꯆ ꯇꯧꯕꯒꯤ ꯐꯪꯁꯟꯅꯤ ꯑꯗꯣ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯣꯟꯂꯥꯏꯟꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯧꯕ ꯃꯤꯗꯤꯌꯥꯒꯤ ꯃꯤꯗꯤꯌꯝ ꯑꯃꯅꯤ ꯑꯗꯨꯒꯤ ꯐꯪꯁꯟ ꯇꯧꯕꯁꯤꯗ ꯋꯥꯟ ꯑꯣꯐ ꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯣꯐꯤꯁꯀꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ
ꯑꯩꯈꯣꯏ ꯄ꯭ꯔꯤꯟ ꯃꯤꯗꯤꯌꯥꯒꯤꯗꯤ ꯑꯩꯈꯣꯏ ꯁꯔꯇꯦꯟ ꯀꯩꯅꯣꯁꯤ ꯈꯔ ꯂꯩꯔꯦ ꯍꯥꯏꯗꯤ ꯔꯤꯒꯨꯂꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯒꯥꯏꯗꯂꯥꯏꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯀꯅꯥ ꯀꯅꯥꯕꯨ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯑꯣꯏ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯌꯦꯅ ꯃꯥꯅ ꯁꯨꯝ ꯍꯥꯏꯕ ꯑꯃ ꯑꯗꯨꯝ ꯇꯥꯍꯧꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯕꯠ ꯑꯣꯟꯂꯥꯏꯟꯒꯨꯝꯕ ꯇꯦꯂꯤꯚꯤꯖꯟꯒꯨꯝꯕꯒꯤꯗꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯃꯗꯨꯒꯤꯁꯨ ꯒꯃꯦꯟꯠꯀꯤ ꯑꯣꯏꯕ ꯄꯥꯔꯇꯤꯀꯨꯂꯔ ꯄꯣꯂꯤꯁꯤ ꯑꯃ ꯁ꯭ꯄꯦꯁꯤꯐꯤꯛ ꯄꯣꯂꯤꯁꯤ ꯑꯃ ꯏꯟꯗꯤꯌꯥ ꯑꯦꯖ ꯑꯦ ꯍꯣꯜ ꯂꯩꯇ꯭ꯔꯒꯁꯨ ꯃꯅꯤꯄꯨꯔꯅ ꯈꯔ ꯑꯅꯧꯕ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕꯒꯤ ꯄ꯭ꯂꯥꯟ ꯑꯣꯏꯅ ꯈꯔ ꯍꯥꯏꯕꯤꯔꯝꯕꯁꯨ ꯇꯥꯏ ꯑꯗꯣ ꯃꯁꯤ ꯃꯇꯥꯡꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯅ ꯍꯣꯏ ꯏꯟꯗꯤꯌꯥꯗꯁꯨ ꯄꯥꯔꯇꯤꯀꯨꯂꯔ ꯍꯧꯖꯤꯛꯀꯤ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯀꯤ ꯗꯤꯐꯤꯅꯤꯁꯟꯁꯤ ꯄ꯭ꯔꯤꯟ ꯃꯤꯗꯤꯌꯥꯒꯤꯗꯤ ꯄ꯭ꯔꯣꯄꯔꯂꯤ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯅꯣꯂꯦꯖꯇ ꯊꯦꯡꯅꯖꯔꯛꯄꯗ ꯇꯦꯂꯤꯚꯤꯖꯟꯒꯨꯝꯕ ꯑꯣꯟꯂꯥꯏꯟꯒꯨꯝꯕꯒꯤꯗꯤ ꯍꯧꯖꯤꯛꯁꯤ ꯄꯥꯔꯇꯤꯀꯨꯂꯔ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯇꯕ ꯃꯥꯜꯂꯦꯅ ꯑꯁꯨꯝ ꯈꯜꯂꯦ ꯑꯗꯨꯅ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯑꯗꯣ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯝꯖꯨꯒꯤꯁꯨ ꯑꯗꯨꯝ ꯔꯣꯜ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟꯒꯤꯁꯨ ꯀꯩꯒꯤꯅꯣꯗ ꯃꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯁ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯝꯁ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯂꯤꯁ ꯕꯣꯗꯤꯁꯤꯡꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤ ꯁ꯭ꯄꯦꯁꯦꯜꯂꯤ ꯅꯣꯔꯠ ꯏꯁ ꯀꯣꯟꯇꯦꯛꯁꯇ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯈꯔ ꯂꯣꯀꯦꯜ ꯑꯦꯗꯖꯁꯃꯦꯟ ꯑꯃ ꯈꯔ ꯑꯗꯨꯝ ꯗꯔꯀꯥꯔ ꯂꯩ ꯁꯤꯃꯤꯂꯥꯔꯂꯤ ꯄ꯭ꯔꯦꯁ ꯀꯥꯎꯟꯁꯤꯜꯒꯤ ꯀꯩꯅꯣ ꯂꯩꯕ ꯀꯥꯟꯗ ꯀश्मीꯔꯒꯤ ꯑꯣꯏꯕ ꯈꯔ ꯑꯗꯨꯝ ꯑꯃꯅꯤ ꯍꯥꯞꯆꯤꯟꯕꯒꯨꯝꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯈꯤꯇꯪ ꯊꯩꯗꯣꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯣꯀꯦꯜꯒꯤ ꯏꯁꯨ ꯌꯥꯝꯅ ꯂꯩꯕ ꯀꯩꯅꯣ ꯑꯃ ꯑꯣꯏꯕꯅꯤna ꯃꯁꯤꯒꯤꯁꯨ ꯇꯣꯉꯥꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩ ꯁꯦꯝꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯒꯤ ꯀꯩꯅꯣꯅ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯗꯨꯅ ꯃꯇꯝ ꯑꯃ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ 2001 ꯒꯨꯝꯕ ꯑꯣꯏꯔꯝ ꯇꯥꯏ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯣꯏ ꯑꯝꯖꯨꯒꯤ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯒ ꯔꯤꯖꯣꯂꯨꯁꯟꯒꯨꯝꯕ ꯂꯧꯈꯤꯕꯁꯨ ꯂꯩ ꯂꯣꯀꯦꯜ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯀꯥꯏꯅ ꯍꯥꯏꯗꯤ ꯑꯗꯨꯒ ꯑꯃ ꯂꯩꯈꯤ ꯃꯗꯨꯒꯤꯗꯣ ꯑꯃꯨꯛ 2005ꯇ ꯑꯗꯨꯋꯥꯏꯗ ꯔꯤꯑꯦꯃꯦꯟꯒ ꯇꯧꯔꯒ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯍꯥꯏꯗꯤ ꯑꯥꯗꯒꯤ ꯃꯄꯥꯟꯗ ꯆꯠꯅꯕ ꯆꯠꯅꯔꯣꯜ ꯑꯃ ꯀꯥꯡꯂꯣꯟ ꯑꯃ ꯂꯩꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯂꯩꯍꯥꯎꯒ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯂꯣꯀꯦꯜ ꯑꯦꯗꯖꯁꯃꯦꯟ ꯌꯥꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯀꯥꯏꯅ ꯁꯦꯝꯕ ꯑꯝꯖꯨꯒꯤꯁꯨ ꯊꯥꯏꯅꯒꯤ ꯂꯩꯈꯤꯕ ꯃꯥꯜꯂꯦ ꯑꯩ ꯁꯨꯝ ꯈꯟꯖꯕꯗ ꯃꯗꯨꯒꯁꯨ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯕ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯒꯃꯦꯟꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯀꯤ ꯃꯥꯒꯤ ꯗꯤꯐꯤꯅꯤꯁꯟꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯎꯔꯤꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯑꯩꯈꯣꯏ ꯑꯗꯨꯒ ꯏꯟꯀꯣꯔꯄꯣꯔꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯝꯆꯥꯟ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯥꯎꯃꯤ ꯑꯣꯏꯅ ꯃꯥꯟꯗꯕꯒꯨꯝꯕ ꯌꯥꯎꯕ ꯇꯥꯛꯄꯤꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯗꯣ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯄꯔꯂꯤ ꯉꯁꯤꯒꯤ ꯀꯩꯅꯣ ꯁꯤꯁꯇꯦꯝ ꯑꯃꯗ ꯂꯥꯛꯅꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯒꯃꯦꯟꯠꯀꯤꯁꯨ ꯃꯁꯤ ꯃꯤꯠꯌꯦꯡ ꯆꯪꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯇꯥꯏꯝꯂꯤ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯝꯅꯤ ꯍꯧꯖꯤꯛꯁꯤ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯊꯣꯛꯂꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯀꯩꯅꯣ ꯁꯤꯇꯤꯖꯟ ꯖꯔꯅꯦꯂꯤꯁꯄꯨ ꯍꯥꯏꯕꯋꯣ ꯀꯔꯤꯕꯨ ꯍꯥꯏꯕꯋꯣ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤꯁꯨ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯉꯁꯥꯏꯒꯤ ꯁꯤꯁꯇꯦꯝ ꯑꯃꯗ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯃꯥꯏꯅꯀꯣ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯅ ꯀꯅꯥꯅꯣ ꯅꯟ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯑꯦꯁꯣꯁꯤꯌꯦꯠ ꯃꯦꯝꯕꯔꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯝꯖꯨꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯌꯥꯎꯖꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯃꯌꯥꯝꯁꯦ ꯑꯝꯖꯨꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯕꯠ ꯑꯩꯈꯣꯏꯅ ꯌꯥꯎꯔꯤꯕꯁꯤꯡꯁꯤ ꯁꯤꯁꯇꯦꯃꯦꯇꯤꯀꯦꯂꯤ ꯃꯃꯤꯡ ꯑꯣꯏꯅ ꯊꯣꯜꯂꯒ ꯁꯦꯝꯕ ꯂꯣꯀꯦꯜ ꯀꯩꯅꯣ ꯑꯃꯁꯨ ꯍꯧꯖꯤꯛ ꯃꯇꯝ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯟꯖꯩ ꯑꯗꯨꯒꯨꯝꯕ ꯁꯤꯁꯇꯦꯝꯗꯣ ꯂꯥꯛꯑꯒꯗꯤ ꯍꯧꯖꯤꯛꯀꯤ ꯇꯥꯃꯣ ꯄ꯭ꯔꯗꯤꯞꯅ ꯃꯃꯥꯡꯗ ꯄꯟꯕꯤꯈ꯭ꯔꯤꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯗꯒꯦꯗ ꯄꯔꯛꯁ ꯌꯥꯝ ꯐꯪꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝꯒꯤ ꯀꯩꯅꯣꯒꯗꯣ ꯑꯗꯣ ꯁꯤꯁꯇꯦꯝꯗꯣ ꯂꯥꯛꯑꯒꯗꯤ ꯇꯞꯅ ꯃꯗꯨꯒꯤꯗꯣ ꯀꯔꯝꯍꯥꯏꯅ ꯑꯦꯟꯍꯦꯟꯁ ꯇꯧꯕ ꯌꯥꯒꯅꯤ ꯀꯥꯏꯗꯨꯁꯨ ꯑꯗꯨ ꯗꯤꯁꯀꯁ ꯇꯧꯕꯗ ꯑꯗꯨꯝ ꯈꯟꯅꯕꯗ ꯑꯗꯨꯝ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯇꯣꯉꯥꯟꯕ ꯀꯥꯡꯂꯣꯟ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯗꯤꯐꯥꯏꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯄꯣꯁꯇ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯋꯥꯔꯀꯤꯡꯅꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯃꯒ ꯃꯁꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕꯅꯤ ꯑꯩ ꯃꯔꯛꯇ ꯑꯩ ꯇꯥꯃꯣ ꯕꯤꯖꯣꯏꯗ ꯂꯥꯛꯆꯍꯧꯒꯦ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯥꯎꯃꯤꯁꯤꯡꯒꯤ ꯂꯨꯞꯁꯤ ꯑꯝꯖꯨꯅ ꯑꯣꯏꯔꯅꯤ ꯑꯝꯖꯨꯒꯤ ꯃꯈꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯦꯐꯣꯡꯗ ꯍꯥꯏꯔꯒꯁꯨ ꯅꯨꯡꯊꯤꯜꯒꯤ ꯑꯣꯏꯔꯣ ꯊꯥꯒꯤ ꯑꯣꯏꯔꯣ ꯆꯌꯣꯜꯒꯤ ꯑꯣꯏꯔꯣ ꯃꯌꯥꯝ ꯂꯩꯔꯤ ꯑꯗ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯁꯥꯅꯗꯤ ꯄꯥꯎꯃꯤꯅꯤ ꯑꯗꯨꯝ ꯍꯥꯏꯖꯕ ꯄꯥꯎꯃꯤꯒꯤ ꯑꯗꯨꯝ ꯑꯇꯣꯞꯄ ꯀꯩꯒꯨꯝꯕ ꯃꯐꯝ ꯊꯦꯡꯅꯕꯗ ꯄꯥꯎꯃꯤꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯑꯇꯩ ꯇꯣꯉꯥꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯊꯕꯛ ꯇꯧꯔꯝꯗꯕꯁꯨ ꯅꯠꯇꯕ ꯑꯗꯨꯝ ꯇꯧꯔꯝꯕꯁꯨ ꯊꯦꯡꯅꯕ ꯑꯗ ꯃꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯒꯤ ꯐꯣꯡꯉꯤꯕ ꯆꯦꯐꯣꯡꯁꯤ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯝꯖꯨꯁꯨ ꯑꯗꯨꯝ ꯊꯤꯟꯕꯤꯔꯛꯄ꯭ꯔꯥ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ DIPRꯗꯤ ꯂꯩꯒꯗꯧꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ DIPRꯗꯁꯨ ꯃꯁꯤꯒꯨꯝꯕꯒꯤ ꯏꯁꯨꯁꯤ ꯂꯩꯕꯒꯤ ꯄꯥꯎꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯪꯉꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯁꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯌꯥꯃꯨꯛ ꯍꯥꯏꯗꯤ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯐꯣꯡꯉꯤꯕꯒꯦ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯄ ꯁꯤ ꯃꯇꯥꯡꯗꯗꯤ ꯑꯝꯖꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯩ ꯊꯝꯕꯤꯅꯤ ꯃꯁꯤ ꯌꯥꯝ ꯆꯥꯎꯕ ꯏꯁꯨꯅꯤ ꯃꯁꯤꯒꯤ ꯏꯁꯨꯁꯤ ꯃꯁꯤ
ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗꯁꯨ ꯂꯩꯔꯛꯄ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ ꯑꯗꯨ ꯃꯗꯨ ꯔꯤꯖꯣꯜꯕ ꯇꯧꯅꯕꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯄꯣꯠ ꯑꯃꯅꯤ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯦꯟ ꯃꯤꯁꯂꯤꯅꯤꯌꯁ ꯑꯦꯛ 1964ꯗ ꯗꯤꯐꯥꯏꯟ ꯇꯧꯔꯒ ꯌꯥꯎꯖꯩ ꯈ꯭ꯋꯥꯏ ꯂꯣꯏꯔꯗꯤ ꯃꯇꯝꯒꯤ ꯑꯣꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯧ ꯑꯅꯧꯕ ꯃꯦꯗꯤꯌꯝꯁꯤ ꯊꯣꯛꯂꯛꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗꯅ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯈꯣꯡꯖꯣꯝ ꯄꯔꯕꯅ ꯃꯦꯗꯤꯌꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯋꯥꯔꯤ ꯂꯤꯕꯅ ꯃꯦꯗꯤꯌꯝ ꯑꯣꯏꯔꯝꯃꯤ ꯑꯗꯩ ꯃꯊꯪ ꯃꯊꯪ ꯊꯣꯛꯂꯛꯇꯅ ꯅ꯭ꯌꯨꯁꯄꯦꯄꯔ ꯔꯦꯗꯤꯑꯣ ꯃꯈꯜ ꯃꯈꯜꯒꯤ ꯃꯦꯗꯤꯌꯝꯁꯤ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯉꯁꯥꯏ ꯁꯣꯕꯥꯄꯇꯤꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯑꯣꯟꯂꯥꯏꯟꯒꯤ ꯀꯔꯤ ꯑꯅꯧꯕ ꯃꯦꯗꯤꯌꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯄ꯭ꯔꯤꯟꯠ ꯃꯦꯗꯤꯌꯥꯁꯤꯅ ꯈꯔ ꯀꯨꯏꯔꯕ ꯈꯔ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯕ ꯀꯨꯏꯔꯕꯅꯤꯅ ꯃꯥꯒꯤꯗꯤ ꯂꯣ ꯑꯃ ꯑꯦꯛ ꯑꯃ ꯁꯦꯝꯃꯒ ꯑꯗꯨꯝ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯂꯩꯖꯩ ꯑꯗꯨ ꯁꯤꯗꯩꯗ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯁꯦ ꯗꯤꯐꯥꯏꯟ ꯇꯧꯏ ꯍꯧꯖꯤꯛ ꯑꯅꯧꯕ ꯊꯣꯛꯂꯛꯏꯕ ꯑꯅꯧꯕ ꯃꯦꯗꯤꯌꯝꯗ ꯊꯣꯛꯂꯛꯏꯕ ꯄꯥꯎꯃꯤ ꯑꯣꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯍꯧꯖꯤꯛ ꯆꯞ ꯆꯥꯕ ꯑꯦꯛ ꯑꯥꯏꯟꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔꯗꯁꯨ ꯏꯅꯧ ꯅꯧꯕꯅꯤ ꯃꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤ ꯀꯃꯥꯏꯅ ꯔꯤꯒꯨꯂꯦꯠ ꯇꯧꯒꯗꯒꯦ ꯀꯥꯏꯁꯤ ꯀꯟꯅ ꯍꯣꯠꯅꯔꯤꯅꯦꯕ ꯑꯅꯧꯕꯅꯤꯅ ꯃꯁꯤꯗ ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯁꯔꯀꯥꯔꯅ ꯃꯇꯝ ꯆꯥꯅꯁꯨ ꯇꯧꯔꯛꯀꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯗꯨ ꯑꯗꯨꯝ ꯔꯤꯖꯣꯜꯕ ꯇꯧꯈꯤꯅꯦꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯂꯨꯔꯤꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯆꯥꯟꯒꯤ ꯀꯣꯏꯁꯟꯗꯨꯗ ꯄꯥꯎꯃꯤꯅꯤꯗꯤ ꯍꯥꯏꯔꯒ ꯄꯥꯎꯃꯤ ꯅꯠꯇꯕ ꯄꯥꯎꯃꯤ ꯃꯥꯟꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤꯁꯤ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯆꯨꯝꯃꯦ ꯃꯁꯤꯒꯤ ꯏꯁꯨꯁꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯑꯦꯝꯖꯨꯒꯤ ꯑꯣꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯅ ꯃꯦꯝꯕꯔꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯇꯧꯔꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯀꯃꯤꯇꯤꯁꯤ ꯃꯃꯥꯡꯒꯤ ꯖꯦꯅꯔꯦꯜ ꯕꯣꯗꯤꯅ ꯑꯩꯈꯣꯏꯗ ꯄꯤꯔꯝꯕ ꯁꯤ ꯇꯧ ꯍꯥꯏꯅ ꯄꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯖꯤꯕꯤꯅ ꯂꯧꯔꯝꯕ ꯋꯥꯔꯦꯞꯅꯤꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯀꯃꯤꯇꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯃꯌꯥꯝꯁꯦ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯔꯤ ꯑꯗꯨꯅ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯔꯀꯥꯟꯗ ꯇꯁꯦꯡꯅ ꯀꯔꯝꯕꯅ ꯖꯔꯅꯦꯂꯤꯁꯅꯣ ꯀꯔꯝꯕꯅ ꯖꯔꯅꯦꯂꯤꯁ ꯅꯠꯇꯕꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯀꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯀꯃꯤꯇꯤꯁꯤꯅ ꯃꯗꯨ ꯐꯥꯏꯟ ꯑꯥꯎꯠ ꯇꯧꯔꯀꯥꯟꯗ ꯔꯤꯀꯃꯦꯟ ꯇꯧꯔꯛꯀꯅꯤ ꯇꯧꯕꯇꯕꯨ ꯍꯣꯏ ꯂꯣꯀꯦꯜ ꯑꯦꯗꯖꯁꯃꯦꯟ ꯈꯔꯗꯤ ꯂꯩꯔꯛꯄ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯤꯁꯦ ꯃꯁꯤꯗꯩꯗ ꯆꯞ ꯆꯥꯅ ꯈꯕꯔ ꯃꯃꯤꯡ ꯃꯊꯥ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯁꯦ ꯏꯗꯤꯇꯔ ꯑꯃꯅ ꯃꯤ ꯑꯃ ꯍꯦꯛꯇ ꯄꯥꯎꯃꯤꯅꯦꯅ ꯄꯤꯁꯜꯂꯅꯤ ꯄꯥꯎꯃꯤꯅꯦꯅ ꯑꯥꯏ ꯀꯥꯔꯗꯁꯤ ꯏꯁꯨ ꯇꯧꯔꯅꯤ ꯑꯗꯩꯗꯤ ꯗꯤ ꯑꯥꯏ ꯄꯤ ꯑꯥꯔꯗ ꯊꯥꯖꯤꯜꯂꯅꯤ ꯗꯤ ꯑꯥꯏ ꯄꯤ ꯑꯥꯔꯅ ꯑꯥꯏ ꯀꯥꯔꯗꯁꯤ ꯄꯤꯊꯣꯛꯈ꯭ꯔꯅꯤ ꯑꯗꯩꯗꯤ ꯁꯣꯝꯅꯥꯀꯥꯟꯗ ꯃꯤꯗꯨꯅ ꯄꯦꯟꯁꯤꯟ ꯀꯃꯤꯇꯤꯗ ꯌꯥꯎꯔꯛꯑꯅꯤ ꯑꯇꯩꯗ ꯌꯥꯎꯔꯛꯑꯅꯤ ꯌꯥꯝ ꯋꯥꯅ ꯂꯩꯇ ꯁꯦꯝꯖꯔꯤꯕ ꯁ꯭ꯀꯤꯝꯁꯤꯡꯗꯨꯗ ꯄꯥꯎꯃꯤ ꯅꯠꯇꯕꯁꯤꯡꯗꯨꯅ ꯌꯥꯎꯁꯜꯂꯛꯑꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯍꯥꯏꯒꯗ꯭ꯔꯥ ꯄꯥꯎ ꯐꯣꯡꯕꯤ ꯄꯥꯎꯁꯦ ꯐꯣꯡꯒꯅꯤ ꯄꯨꯊꯣꯛꯄꯤꯒꯅꯤꯅ ꯇꯧꯕꯤꯔꯤꯕꯁꯤꯡꯁꯤꯒꯤ ꯈꯔ ꯁꯤꯟꯁꯔꯤꯇꯤꯁꯨ ꯆꯪꯉꯦ ꯍꯥꯏꯕ ꯏꯟꯇꯦꯒ꯭ꯔꯤꯇꯤ ꯑꯦꯟ ꯁꯤꯟꯁꯔꯤꯇꯤ ꯆꯪꯉꯦꯕ ꯑꯩ ꯏꯗꯤꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯄꯥꯎꯃꯤꯁꯨ ꯅꯠꯇꯕ ꯃꯤ ꯑꯃ ꯊꯤꯀꯥ ꯇꯧ ꯂꯩꯕ ꯃꯤ ꯑꯃ ꯑꯩꯅ ꯀꯩꯗꯧꯕ ꯑꯥꯏ ꯀꯥꯔꯗ ꯄꯤꯗꯣꯏꯅꯣ ꯁꯤ ꯀꯣꯏꯁꯟ ꯇꯧꯒꯗꯕꯅꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯥꯎꯃꯤ ꯃꯔꯛꯇ ꯑꯩꯅ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯚꯦꯟꯗꯔ ꯂꯣꯀꯦꯜ ꯑꯩꯈꯣꯏꯒꯤ ꯂꯤꯀꯔ ꯚꯦꯟꯗꯔ ꯈꯔꯗ ꯐꯥꯎꯕ ꯑꯗꯨꯝ ꯃꯁꯤ ꯄ꯭ꯔꯦꯁꯀꯤ ꯑꯥꯏ ꯀꯥꯔꯗ ꯄꯥꯏꯕ ꯌꯥꯎꯔꯤ ꯍꯥꯏꯅ ꯇꯥꯟꯅꯔꯤꯑꯕꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯃꯗꯨ ꯍꯟꯗꯛꯀꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯀꯃꯤꯇꯤꯁꯤꯅ ꯃꯗꯨ ꯄꯨꯊꯣꯛꯄꯤꯔꯛꯀꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯑꯣꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃꯅꯦꯕ ꯃꯔꯝꯗꯤ ꯁꯦꯡꯅ ꯄꯥꯎ ꯂꯧꯕ ꯆꯠꯆꯔꯤꯕ ꯈꯣꯠꯆꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯍꯌꯦꯡ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨ ꯊꯦꯡꯅꯀꯥꯟꯗ ꯃꯥꯗꯤ ꯑꯁ꯭ꯋꯥꯏꯗ ꯊꯤꯀꯥ ꯇꯧ ꯂꯩ ꯃꯥꯗꯤ ꯑꯁ꯭ꯋꯥꯏꯗ ꯀꯔꯕꯥꯔ ꯑꯃ ꯇꯧ ꯂꯩꯕꯅꯤ ꯄ꯭ꯔꯦꯁꯀ ꯑꯥꯔꯗ ꯍꯦꯛ ꯄꯨꯊꯣꯔꯛ ꯒꯥꯔꯤꯗ ꯄ꯭ꯔꯦꯁꯀ ꯍꯦꯛ ꯊꯦꯠꯂ ꯆꯠ ꯃꯁꯤ ꯉꯁꯥꯏꯒꯤ ꯇꯁꯦꯡꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯥꯡꯕꯨꯗꯨꯗꯤ ꯀꯩꯅꯣꯅꯦ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯄꯥꯎꯃꯤꯅꯣ ꯍꯥꯏꯅꯣ ꯍꯥꯏꯁꯦ ꯍꯥꯏꯔꯤꯕꯅꯦꯕ ꯂꯨꯔꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯗꯤꯇꯔ ꯑꯃꯗꯤ ꯃꯥꯒꯤ ꯄꯥꯎꯃꯤꯅꯦꯅ ꯔꯤꯀꯃꯦꯟ ꯇꯧꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯂꯨꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯀꯥꯔꯗ ꯄꯤꯕ ꯍꯥꯏꯁꯤꯗꯕꯨ ꯏꯗꯤꯇꯔꯅ ꯄꯤꯕꯅꯤꯅ ꯃꯁꯤ ꯏꯗꯤꯇꯔꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯏꯟꯇꯦꯒ꯭ꯔꯤꯇꯤ ꯑꯦꯟ ꯁꯤꯟꯁꯔꯤꯇꯤꯗꯨ ꯈꯔ ꯆꯪꯉꯦꯅ ꯈꯜꯂꯤ ꯑꯗꯒꯤ ꯂꯨꯔꯤꯁꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯝꯆꯥꯟꯅ ꯍꯪꯈꯤꯕꯗꯨꯗ ꯗꯤ ꯑꯥꯏ ꯄꯤ ꯑꯥꯔꯗꯗꯤ ꯈꯕꯔꯁꯤ ꯅꯨꯡꯇꯤꯒꯤ ꯌꯧꯕ ꯃꯥꯔꯀꯦꯠꯇꯗꯤ ꯊꯤ ꯐꯪꯗꯕ ꯃꯥꯔꯀꯦꯠꯇꯗꯤ ꯂꯩꯕ ꯐꯪꯗꯕ ꯈꯕꯔꯁꯤ ꯃꯌꯥꯝ ꯂꯩꯔꯦ ꯁꯥꯃꯨ ꯃꯈꯣꯡꯗ ꯑꯩꯈꯣꯏ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯈꯥꯗ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯁꯤꯗ ꯆꯠꯂꯒ ꯈꯕꯔ ꯌꯣꯜꯂꯤꯁꯤꯗ ꯌꯦꯡꯕꯤꯌꯨ ꯈꯕꯔꯗꯨꯗ ꯂꯩꯕꯤꯌꯨ ꯑꯗꯣ ꯍꯥꯏꯔꯤꯕ ꯈꯕꯔꯁꯦ ꯃꯥꯔꯀꯦꯠꯁꯤꯗꯗꯤ ꯐꯪꯗꯕ ꯗꯤ ꯑꯥꯏ ꯄꯤ ꯑꯥꯔꯗꯗꯤ ꯅꯨꯡꯇꯤꯒꯤ ꯌꯥꯎꯔꯛꯄ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯣꯏꯒꯤ ꯃꯦꯝꯕꯔ 5 10 ꯑꯃ ꯑꯗꯨꯝ ꯂꯩꯔꯤ ꯃꯦꯝꯕꯔꯁꯤꯡꯗꯨꯅ ꯑꯗꯨꯝ ꯀꯩꯅꯣꯅꯦꯅ ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯥꯎꯃꯤꯅꯤ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯑꯣꯏꯒꯦ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯁꯤꯒꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯒꯁꯤ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯃꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯒꯗꯒꯦꯁꯤ ꯑꯩꯈꯣꯏ ꯑꯦꯝꯖꯨꯅ ꯀꯨꯞꯅ ꯈꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯤꯕꯤꯗ ꯈꯟꯅꯔꯀꯥꯟꯗ ꯖꯤꯕꯤꯅ ꯑꯗꯨꯗꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯃꯁꯤ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯍꯜꯂꯣꯅ ꯍꯥꯏꯔꯝꯕꯗꯒꯤ ꯑꯩꯒꯤ ꯃꯇꯝꯁꯤꯗ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯖꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯌꯥꯝ ꯀꯟꯅ ꯑꯣꯟ ꯄ꯭ꯔꯣꯒ꯭ꯔꯦꯁꯅꯤ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯌꯥꯝ ꯊꯨꯅ ꯃꯣꯏ ꯂꯣꯏꯁꯤꯜꯂꯛꯀꯅꯤꯅ ꯈꯜꯂꯤ ꯈꯤꯇꯪ ꯂꯥꯛꯁꯤꯟꯕꯗꯤ ꯑꯗꯨꯋꯥꯏꯗ ꯌꯥꯅꯤꯅ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤꯗ ꯍꯦꯟꯅ ꯃꯁꯛ ꯊꯤꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ 24/7 ꯊꯕꯛ ꯇꯧꯖꯔꯤꯕ ꯊꯋꯥꯏ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯏ ꯄꯥꯎ ꯀꯌꯥ ꯑꯃ ꯃꯤꯌꯥꯝꯗ ꯌꯧꯍꯜꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯄꯥꯎꯃꯤꯒꯤ ꯃꯤꯡꯗ ꯄꯥꯎꯃꯤꯁꯤꯡꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯍꯟꯕ ꯌꯥꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯤꯕ ꯑꯁꯤꯒꯤ
mayokta masibu thingnabidamagta amjugi maikaidagisu screening committee semduna hojik yam kanna screening tawbi thabak chathari haiba famduni ai khatana tamo padip laksani muse tamo sage akhoi hojik leiriba paumi meyam ama akhoi tholakpase paumi dinataba masidai akhoi tamo Bijoy haibire editor singi sincerity se khara mathau taena adaida masi lakhibase akhoi aso paper sing soyam thingna bai tare sub editor ne na haraga mokoina sub editor gi mingjida mi se takatna heta mokogi member ne pisalakpagi mo ada akhoi yamna chawarbada akhoi circulation le khangna ba tani Manipur da lei paper sing je adubo makoi de yago dori sub editor masing je sub editor haibase kari no haibase yam khangna re pamoi singna aduga haiba posida aroibida mi je pisalakpa aduga haiba magi strength tuga leiriba sub editor gi masing duga chana bra haidi je no chumu akhoi hangninga yo question namdi oiba ada masi lakhibase akhoi oinadi haitare akhoi paumi gi leiriba tasengna paumi ni leiriba tasengna editor ne leiriba kamudadi yamna sokpui mami mta kai haibini si matangsi sigis rakoina gana si check to si mong ton mo check to tare en sum khan badal ya akhoi press release le sai gi editor sincerity ga haid adu musule jakre adu ngamdraga su akhoi system na akhoi tasen haisna akhoi sincerity haisna moral obligation am le adu se aram to gon haiwane adu tabi akhoi na structure sida suma yaro to adu ri chandi habi si qualified oi habi adu ri suma chand por khalina suma aina second option du khara hena push to da kale akhoi na sabeditor ne ha kan sidi kedogi sabeditor masing aina sabeditor control hire जो सबेरिटर सिंह पी दो कार्ड का रिपोर्ट भी कार्ड समान का है के नोदा सबेरिटर है सिदी होम मिनिस्टर संगरो या पाव को मचल रोय दोनी अदना मागी रेस के आइडेंटिटी कार्ड पाइजो जो स्काई दे पाइजो सनो कुंथरा पी यो निफु पी यो न पीजो सनो स्काई दे दुगा रिपोर्टर है गंदना साइगी डिपार्टमेंट आई समना हैगा दिल्ली रोम दिंग छो दिल्ली रोम दा कोई पीआईबी प्रेस कार्ड पाइरे कान सो आइना होम मिनिस्ट्री चंगे है गन होम मिनिस्ट्री तो बाय कालम पी हेल चंग यारो आइना आइना चंग जॉइंट सेक्रेटरी मन के है गन सिदा तसिना appointment loroga changbude ko appointment lo card ola changmi isi home ministry gi accreditation pai twana ministry gi twan piriba amai to na khu secretary gi sila changya ba moi job screening am tawda secretary changya ga do journalist ka no etika da changya head secretary head changning do ne se da changning ro mi sila khuna kano ni report ne hai ka sila editor hai pa da na ma changi ba paw kari gi hesimo adu mu khangum changya ba adu haji aina ga to kan sida hoi ma sun le khangya adel mo su चहिम की पाव मसिंग क्या इगरे असो मसिंग लो मोई की पी कांसिला अदमाइ तो नखोई आमजु की सदोंगाय रे खोई खन कांसिला रिपोर्टर ने चोंथ्रोक मिसी ना ngasi hanak चहि की hanak थाई चा पाव के मिरे नंग बाइलाइन क्या ले रे नतरना एडिटर की नंग इबो पाव में सोय तोर बिहलो हाइन तोरगा हाइन स्क्रीनिंग तो कांसिदा मसानो खर पिक्चर जखिने ओके रोदा पाव इ दे हायर दोने ना पाव रे am हेद पासिन यारो exclusive क्या रो गाइस स्माइट point grading system so exclusive क्या इगरे अदो चुमने की कोई प्रेस कॉन्फ्रेंस पावलो ने क्या मी की नोई ऑर्गेनाइज नहीं करना मी क्या ले यार प्रेस कॉन्फ्रेंस तो आती है कवर तो बड़ा कैसे चाकुम भी है ना अदो का हेल्थ हजारों से कम नम थो पे पिछाड़ ना कहीं ना से प्रिंटिंग टेक्नोलॉजी हम लाए रहे ना इलाय ना नम थो का खबर है मैंने जो है मैंने अगर तो DIPR री रोक पाते यो तो है मैंने कॉपी में नहीं नम यार खबर से अदो ना सीजु का चेक तो हम चाहेंगे चेक तो का चाहेंगे साहित्य से अमर ना अपील की मोड़ा तो विनो है तो दी rule to have your can to also get only say I press the hour and hydro card pisalopo be on a plate of lopo and Dorkaneva the system now say structure 300 Chang Sungan Chandra and should the accurate at Hagun I consider say Manga talked to the card be a reckon the Manga should give me a dinner. I might have done Tamgi with the Tatagi average the report manga na tata idragadi report ni hayaroi kai kitang structure am tham khagadi hedal listen wa ka ne ada da tika da ru mana press card painting do nang paw kya mi ri yeng nang byline ke paw kya mi ori yeng hai ka sa karam paw ri ma du mana tum semjara ga mi te ihel ga ma gi byline ha pa dor mari khangre ada party adum badna kitang probability ka handari na ada mana ta hidin yaroi ada press note so ngai press ta thawak tawe press thawak tawe har ga su Sui the middle get away down the secretary pop pidoino, like a accreditation pidoino, secretary Tangana doino, I don't know the accreditation pie wicket the galige. Jum the my press card office key card no conora. Haina Amatam Uga, press kit away is the boo, Ayukin live at home down Sapanina, Sabiters in the zoo, police of high tide, when a officer people, Sabitary Kasi, she's a passes view, down the Zakasa checked over the Muni Yaro, you see.
secretary sange ministry kano sange hai kan khara thingbo wadani aduga nungdang da chachaba da thingbo khopadi akoi office ki card pai ka si han bio hai do ne ba si system si akoi sara da de ati delhi just toy ba delhi da time ne gi delhi gi edition sira moi mi lising anabhar time se economic time se moi pulla ka sa press staff se pulla ka lising ohum le do le press card pai cha ya PIB card pai upon the pai the khara ni pai do ate su moi office card pai kan sa press police na respect hoga amai do na khoina mai press card pai na ka mai se impact wi ha impact wi lo na pi upon the kan DI pair da na to impact wi card pai kan sa police respect wi na police su educate um change DGP chala haina ni khande do si to na si some systems control do no ni ado akhui accreditation pi risna pau barabar collect to kambu thabak oina changde kan si changde da ba secretary haidin changde da ba kambu minister myang una de da ba kambu gi na accreditation pbu adai sunu to kambu sina bailan yaw do kambu ta insai hai mai na tham da article manga na tara I da ba kambu di daga lete adana si mai grading am chang bai grading du le khagadi masana dum elimination masana do ne ba nungai se haibadi akoi ki paumui sing da masak thial liba sum laba sasan ba paumui sing ase khantok na ba tongan ba structure ma sem bagi mathau ta ba le haibina karon da akoi ki amjuna ju hojok sing ma akoi ki screening to na hai ba thoning da ba thodok sing maru oina paumui saraga ki tongan tongan ba phom sing chat laga ai paumui ni to da to na hai ma sing asi kok na ma khona ri ba phom duni matang swada break am lojake break matung yam thuna jara ke impact news meng ta don lebio Welcome to Mayam Momukan Ram actually Khanam Liba say Strait of Journalism in Manipur have become sing Matang Dani, a Makata na Tamo Sobapati Laksage. Tamo Kogi Manipur, those like Paumusingi, Kogi Pau Lobugi Mawang Itar. Pau Lobugi Mawang say Kogi bit chidi, Kogi Turung and the Kai Kogi from Pitpanaka, you know, Aduga Maruina, except Spoo Santana, they give it to one the field sing the law mix up Tonaba. I would the Paumi Yamana political passion ba, the crime rhythm chat ba, Arankal Sasum Pai ba. Ado masigi taseng na makoy na hepet yung matamda masigi mangza basi akoy na kay gumba follow up stories na taga kay gumba ma paumi dugi magi akoy magi akoy diary hagira kay gumba maintain to matamda kay gumba akoy issue mo akoy na follow to matamda di am na kay bran khan ba masi akoy organization setup pick panan ni khangde ado akoy market che pick panan ni khangde masigi akoy bid khaidok pagi mai magi field khaidok pagi thabak chidi ka hena to ndabran khali masi matang kay thamini ngi si se na Premchand dan hai bi chun me ai de jing lei ba Manipur da chawang na jing lei ba Imphal ki valley ki khabar 20 mu lei bse sida moi kaino gi JPR ki kaino gi matung ina de A category da motaru kum lei bne chingi ma yaroga aduga B category da 10 mu lei bra amai lei bne aduna masing yam de hebne ai haijari se masing yam dam ni na masigi magi establishment su pick pa establishment pick means automatically my manpower PA. Aduna except hoji hybrid dumana sport ki kaino dunatna ayam badi loina adum kai haitare ama loins mix hoina dum chatle. Adubu chalaga su among moi marakta dum kaino say crime related oina kangbu dum adum aina ubada group adum lei. Similarly, say hojikna taba sahi mari mai mamang dari amu health ki da khara concentrate oi ba especially HIV/AIDS ki kaino issue sina Manipur da kanna to ma dang da moi gi report ki na taga moi awareness tu gi kaino do yauna na ba khoi gi moi na target to ganda madu gi oina tongan ma reporter se khara dum khara moi lerame similarly adum kaino gi legal gi su dum khara dum chali aina sum ujabda hoi ato pa event su dum cover tawi but primarily adum kaino da court ta kai da khoin uwa adum adigi court ki kaino ga se hana atopa event me am cover to reporter se court ta 2 times 3 times 4 times sum toira kanda magi way of kai haitar interaction ga se legally word ka yam yaw ga sina ba permission thena da na haitare auna masidi adum kai haitar establishment je pick mani na dum sidin Manipur gi da lei gini aduna masigi kana basu lei aji ngasai kana da ba ngakta suna ta ba my all round ngasai particular area da man am khaktang da emphasis piraga tawraga aduda research tawraga tawgi mathakta atop area sumana khara dum karigumba subject amagi ibakanda adugi matang da dum research tawga adu sumongonda kane masina mo hayeng karmaina kana ke da dum atopa
ꯃꯄꯥꯟꯒꯤ ꯑꯩꯈꯣꯏ establishment media house ꯀꯨꯝꯕꯗ ꯃꯥꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯒꯦ ꯄꯥꯎ ꯏꯒꯦ ꯀꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯜꯇꯤ ꯐꯦꯁꯦꯇꯦꯠ ꯑꯣꯏꯕ ꯀꯩꯅꯣꯁꯤ ꯑꯗꯨꯝ ꯀꯥꯟꯅꯗꯕ ꯅꯠꯇꯦꯕ ꯑꯗꯣ ꯇꯧꯕꯇꯕꯨ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯁꯤꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯥꯒꯤ ꯕꯤꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯁ꯭ꯄꯦꯁꯦꯂꯥꯏꯁ ꯇꯧꯕ ꯑꯦꯔꯤꯌꯥꯁꯤ ꯑꯗꯨꯝ ꯂꯩꯅꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯩꯅꯣ ꯑꯦꯗꯚꯥꯟꯇꯦꯖꯇꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕꯤꯗꯗꯤ ꯑꯗꯨꯝ ꯃꯁꯤꯁꯨ ꯑꯗꯨꯝ ꯀꯥꯟꯅꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯕꯤꯒꯤꯅꯔ ꯑꯣꯏꯅ ꯑꯗꯨꯒ ꯍꯥꯟꯅꯗꯤ ꯂꯩꯔꯝꯗ꯭ꯔꯒꯁꯨ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯇ ꯃꯥꯁ ꯀꯝꯃꯨꯅꯤꯀꯦꯁꯟ ꯂꯩꯁꯜꯂꯛꯄ ꯑꯗꯒꯤ ꯗꯤꯐ꯭ꯔꯦꯟ ꯄ꯭ꯔꯥꯏꯚꯦꯠ ꯕꯣꯗꯤꯁꯤꯡꯅ ꯖꯔꯅꯦꯂꯤꯖꯝꯒꯤ ꯀꯣꯔꯁ ꯍꯧꯕ ꯐꯣꯇꯣꯒ꯭ꯔꯥꯐꯤꯒꯤ ꯍꯧꯕ ꯁꯤꯒꯤ ꯃꯥꯒꯤ ꯁ꯭ꯄꯦꯛ ꯁ꯭ꯀꯣꯞ ꯃꯌꯥꯝꯁꯤ ꯂꯩꯕꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯖꯔꯅꯦꯂꯤꯖꯝꯒꯤ ꯇ꯭ꯔꯦꯟꯗꯒꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯥꯟ ꯑꯅꯧꯕ ꯑꯩꯈꯣꯏꯅ ꯎꯕꯗ among the reporters ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄꯥꯁ ꯑꯥꯎꯠ ꯇꯧꯕ ꯃꯥꯁ ꯀꯣꯝꯒ ꯇꯧꯔꯒ ꯁꯦꯡ ꯂꯥꯛꯆꯕ ꯑꯉꯥꯡꯁꯤꯡ ꯀꯔꯤꯁꯤꯡ ꯑꯩ ꯌꯥꯝ ꯊꯦꯡꯅꯖꯕ ꯌꯥꯎꯖꯔꯦ ꯑꯗꯣ ꯃꯣꯏꯁꯤꯒꯤ ꯑꯩꯅ ꯄ꯭ꯔꯥꯏꯃꯔꯤ ꯁꯨꯝ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯀꯔꯤꯅꯣ ꯅꯣꯏꯅ ꯄꯥꯝꯃꯤꯁꯤ ꯀꯥꯏꯅ ꯍꯪꯀꯥꯟꯗ ꯑꯗꯨꯝ ꯃꯥꯒꯤ ꯄꯦꯁꯟ ꯑꯣꯏꯅ ꯂꯥꯛꯄꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯏꯅꯤꯡꯕꯒꯤ ꯀꯩꯅꯣ ꯌꯥꯎꯔꯒ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯅ ꯍꯧꯖꯤꯛꯇ ꯃꯣꯏꯗ ꯍꯦꯛ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯁꯤ ꯇꯣꯂꯣꯞ ꯄꯤꯛꯄ ꯃꯣꯏꯅ ꯀꯟꯅ ꯍꯥꯏꯔꯤꯁꯦ ꯅꯝꯕꯔ 1 ꯅꯝꯕꯔ 2ꯗ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛ ꯇꯧꯕꯤꯗꯕ ꯍꯥꯏꯗꯤ ꯃꯣꯏꯁꯤ ꯃꯤꯅ ꯔꯤꯄꯣꯔꯇꯔꯁꯅꯦ ꯍꯥꯏꯅꯁꯨ ꯈꯪꯕꯤꯗꯒꯨꯝ ꯇꯧꯕ ꯀꯥꯏꯅ ꯃꯣꯏꯅ ꯈꯟꯖꯕ ꯑꯗꯒꯤ ꯀꯥꯔꯠꯁꯦ ꯄꯥꯏꯒꯦ ꯑꯝꯖꯨꯒꯤ ꯃꯦꯝꯕꯔꯁꯤꯞ ꯑꯣꯏꯒꯦ ꯀꯥꯏꯁꯦ ꯍꯦꯛꯇ ꯄꯥꯛ ꯌꯥꯗꯕꯗꯣ ꯃꯣꯏ ꯑꯗꯨꯒꯨꯝꯕꯒ ꯈꯔ ꯃꯣꯏꯅ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯗꯕꯗꯨ ꯑꯗꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯁꯦ ꯑꯗꯨꯅ ꯃꯁꯤ ꯇꯥꯃꯣ ꯄꯥꯔꯇꯤꯅ ꯉꯁꯥꯏ ꯇꯥꯛꯄꯤꯈꯤꯕ ꯑꯗꯩ ꯇꯥꯃꯣ ꯕꯤꯖꯣꯏꯅ ꯇꯥꯛꯄꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯤꯁꯇꯦꯝ ꯑꯃ ꯑꯩꯈꯣꯏ ꯁꯤꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯂꯩꯇ꯭ꯔꯒꯁꯨ नौना एस्टाब्लिश तौम चंगे अदुगी सिस्टम दुगी मतुंग इन्ना कईनोदा मतम अमदा लेरंबा अखोगी अइना ममांगी केनोगी नतबा अदु अदागी हाइबे नतबा अयाम्बा अनौबा पाउमेन थोरकपा खरदी अइना उजब खरदी अयामना मागी बेसिक से मसागी मागी ट्रेनिंग यारोगा लाकपा कामुसिन थेंगनाजे हाइतारे अदुना मोय यारोकपा अदगी कनो ट्रेन तौदबु ओरगसु ओरिएंटेशन प्रोग्राम वर्कशॉप अदगी माई कैपेसिटी बिल्डिंग प्रोग्राम दु यारोगा कांदा अदुम लेवल से अदुम मणिपुर की अदुम समटाइम्स अदुम डेवलप तौवे आइना से हाइजै सिमरम से कइनोदा ngसागी सिगी इशू दाउपोदिन पुथोपुरिबा एक्रेडिटेशन की इशू से एक्रेडिटेशन की इशू से ngसागी से फॉर एग्जांपल रिपोर्टर हमना कइनोदा सेक्रेटरी जंग हाइतारी माय सेक्रेटरी पास हम यावदरे जंगदबगुंबा अदुगुंबगी सिस्टम दुने याम से हाइतारी ana masi si entire northeast level state macha macha mayam si problem se dum thengnai ana moina su sometimes ai se dum kind of haitare mapan gi khabar da sum pau irubagi kind haitare tanja si sum toroga dum state ta laiba khoi gi maru mapang sing si dum khar khar mar wari sana ba kan sida moi gi lam gi thengna ba awa ba si ga manipur gi thengna ba awa si sum exchange dong na ba se masi da dum ayam ba manipur gi si dum khar khar model oina chatle ba si phaugi di except assam gi su lai haiba ni moi su khar wajai कहीं मोयसु खर कनो मीडिया हाउस से कनो अचौबुसु यावे अदु कनो यावे मोयसु अदुगुमगी स्पेशली यूनियन जर्नलिस्ट की यूनियन की लेवल लागता गदि मोयसु खर मसा सोले अखोय मणिपुर गिसना खर स्ट्रांग ओइना लेबगुमना उजेबा आवना मसिगी ट्रेन सिदी अखोयना करि हाइतारे सिदी नॉट ओनली मणिपुर ngaktasu nate aina sum yengjaba kanda ada नॉर्थ ईस्टर्न की स्टेट मसा मसा सिंग माना माना बा अखोय की कनो सिदी दुम थेंगने हाइतारे को आवना मसिगी सिदी अनलेस मसाई तापी खिबा दुमाइना proper system mama khoina create toroga in cooperation with the government because the government ki govern to body authority state ki leibni na moiga khoi ki leiba khoi ki union journalist bodies ge fraternity ga type to ga kai to be kai to da ya tari to da ya to ya kaino madu gi level du da khoina han leirma system se khoina kaino to bana tawa han leirma system si da khoina kari kari no khar hapsal laga aduga masigi keno to ma di matam oirabra mai thamjani mo jai mukha tana tamu jula cheke tamu ko abju na hai batare masi taseng mak ti ko gi masam sai farm sing no to busu do maram mak di yawi ama tang ba ko gi media sing gi ba workshop kum ba adi media sing maru na paumi sing gi ba tare seminar gum ba adu maru ina ko gi paumi sing asina kai gum ma khangda ba ma hang ba matam da ko gi kai gum ma tijen ge ata kai gum ma ko gi record am tang aina kai gum ma paum gi reference lawi ge thi ba ji hek thi ba play ta ba ko gi aya man manipur da lai ba ko gi paumi sing se मकोइना मरोइना बडिंग जर्नलिस्ट कोई हॉक लिबो सिंग से मकोइ सी गाइड तो बिना बसे कोई माय मागी फार्म दुगी सीनियर जर्नलिस्ट यमनी अदुना तब हाइबे तारे मणिपुर की ओइनागा लैरिबो अमजु गुम्बनगा सेमिनार गा सिनबीबा मरोइना कोई आर्काइव्स गुम्बा हाइतारे मया पाउमी सिंगिना कई करम इंसिडेंट थोखिबा रेफरेंस लौको मतमदा अमजु की युनसु सुमसे लेबा उदे लाइब्रेरी गुम्बा आर्काइव्स गुम्बा कोई रेकॉर्ड नाम से थमनबा अदुगा मरक मरक तगा पाउमी सिंगी ओइबा कोई तोवान तोवान बा लूप सिंगा तोवान बा कोई गवर्नमेंट की अथॉरिटी सिंगा कोई मुगदबसु नते मसिगुम्बा मयाम सिगा कोइना थोक्तनबा हाइतारे यारिंखै कोइना सु यामना फेयर ओइना
ꯑꯩꯈꯣꯏꯅ ꯏ ꯄꯥꯎ ꯂꯧꯕ ꯃꯇꯝꯗ ꯇꯧꯅꯕ ꯁꯤꯒꯨꯝꯕꯒꯤ ꯁꯦꯃꯤꯅꯥꯔꯒꯨꯝꯕ ꯄꯥꯡꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯤ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤ ꯄꯥꯛ ꯄꯥꯛ ꯎꯗꯕꯁꯤ ꯀꯔꯤꯒꯤꯅꯣ ꯇꯥꯃꯣ ꯃꯁꯤ ꯀꯩꯅꯣꯅꯦ ꯁꯣꯔꯤ ꯃꯁꯤ ꯍꯥꯟꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯏ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯦꯁꯀꯤ ꯏꯁꯨ ꯑꯃ HIV ꯒꯤ ꯏꯁꯨ ꯑꯃ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏ ꯃꯦꯛꯁꯀ ꯑꯩꯈꯣꯏꯒꯁꯤ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯟꯇ꯭ꯔꯤ MLAꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ HIV ꯒꯤ ꯑꯦꯋꯦꯔꯅꯦꯁꯁꯤ ꯃꯦꯛꯁ ꯍꯥꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ ꯃꯁꯤꯒꯤ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯃꯟꯇ꯭ꯔꯤ MLAꯗ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯕꯗ ꯃꯗꯨꯒꯤ ꯃꯈꯣꯏꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯨ ꯂꯩꯇꯕꯅꯤꯅ ꯃꯈꯣꯏꯅꯒ ꯍꯥꯏꯔꯛꯇꯅ ꯑꯦꯝꯖꯨꯅ ꯃꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯁꯤꯝꯇ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ MLAꯁꯤꯡ ꯄꯨꯂꯞ ꯀꯧꯔꯒ ꯃꯁꯤꯒꯤ ꯑꯦꯋꯦꯔꯅꯦꯁꯀꯥꯁꯤ ꯄꯥꯡꯊꯣꯛꯈꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯟꯅ ꯃꯨꯛꯅꯕꯒꯤ ꯁ꯭ꯇꯦꯖ ꯂꯥꯛꯀꯥꯟꯗ ꯄꯨꯂꯤꯁ ꯑꯦꯟ ꯗ ꯄ꯭ꯔꯦꯁ ꯔꯤꯂꯦꯁꯟ ꯀꯥꯏꯅ ꯑꯩꯈꯣꯏ ꯁꯦꯃꯤꯅꯥꯔ ꯄꯥꯡꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯐꯥꯁ ꯁꯦꯃꯤꯅꯥꯔ ꯕꯀꯦꯠ ꯍꯣꯜꯗꯒ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩ ꯃꯁꯤ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯅꯤ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯏꯁꯨꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯤꯒꯤ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄꯥꯎꯃꯤꯁꯤꯡꯁꯤꯒꯤ ꯅꯧꯅ ꯍꯧꯔꯛꯏꯕ ꯄꯥꯎꯃꯤꯁꯤꯡꯁꯤꯒꯤ ꯐꯍꯟꯅꯕ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯁꯤ ꯆꯨꯝꯅ ꯆꯠꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯃꯁꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯇꯧꯏ ꯑꯩꯈꯣꯏ DIPRꯗ ꯑꯩꯈꯣꯏ ꯀꯩꯅꯣꯃ ꯖꯔꯅꯦꯂꯤꯖꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯍꯥꯡꯕꯤꯌꯣꯔ ꯌꯥꯝ ꯁꯣꯔꯠ ꯇꯥꯔꯝ ꯀꯣꯔꯁꯀꯤ ꯊꯥ ꯑꯃꯒꯤ 2ꯒꯤ 3ꯒꯤ ꯑꯗꯨꯝ ꯇꯧꯈꯤꯕ ꯂꯩ ꯍꯧꯖꯤꯛ ꯃꯗꯨ ꯆꯠꯊꯔꯤꯕ꯭ꯔꯥ ꯆꯠꯊꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣꯗꯁꯨ ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯥꯁ ꯀꯝꯃꯨꯅꯤꯀꯦꯁꯟ IMCꯗꯁꯨ ꯀꯩꯅꯣꯁꯤ ꯀꯣꯔꯁ ꯀꯦꯞꯁꯨꯜ ꯀꯣꯔꯁ ꯃꯆꯥ ꯃꯆꯥ ꯂꯩ ꯍꯞꯇꯥ 3ꯒꯤ ꯍꯞꯇꯥ 6ꯒꯤ ꯀꯔꯤꯒꯤ ꯑꯗꯨꯝ ꯂꯩ ꯃꯗꯨ ꯃꯃꯥꯡꯗꯗꯤ ꯀꯩꯅꯣꯗ IMCꯗ ꯊꯥꯕꯗꯨ ꯊꯥꯕ ꯂꯩꯔꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯇꯥꯝꯁꯤꯗꯒꯤꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯈꯕꯔꯁꯤꯡꯗꯒꯤ ꯑꯃꯃꯝꯒꯨꯝꯕ ꯈꯟꯒꯠꯂꯒ ꯑꯅꯤꯒꯨꯝꯕ ꯈꯟꯒꯠꯂꯒ ꯑꯗꯨꯒꯨꯝꯕ ꯁꯣꯔꯠ ꯇꯥꯔꯝ ꯀꯣꯔꯁꯇꯨ ꯌꯥꯎꯍꯟꯁꯤꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ MJUꯗ ꯈꯟꯅꯕ ꯂꯩ ꯃꯁꯤꯒꯤ ꯑꯗꯨꯝ ꯑꯣꯏꯊꯣꯛꯄ ꯂꯩ ꯍꯥꯏꯅ ꯈꯜꯂꯤ ꯗꯦꯟ ꯑꯒꯦꯟ ꯉꯁꯥꯏꯒꯤ ꯑꯥꯔꯀꯥꯏꯚꯁꯀꯨꯝꯕ ꯑꯃ ꯍꯥꯡꯕꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣই MJUꯗ ꯍꯥꯟꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯥꯡꯕꯒꯤ ꯀꯩꯅꯣ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕ ꯃꯃꯥꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯃꯥꯡꯗ ꯑꯣꯏꯖꯈ꯭ꯔꯦ ꯑꯩꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯍꯥꯡꯒꯅꯤ ꯃꯌꯥꯝ ꯂꯥꯏꯔꯤꯛꯁꯤ ꯗꯣꯅꯦꯠ ꯇꯧꯕꯤꯌꯨ ꯀꯥꯏꯅ ꯈꯕꯔꯗ ꯍꯥꯞꯇ ꯇꯧꯀꯥꯟꯗ ꯏꯚꯟ ꯔꯤꯇꯥꯌꯔꯠ ꯍꯥꯏ ꯀꯣꯔꯠ ꯖꯁꯇꯤꯁ ꯑꯩꯈꯣꯏꯒꯤ RK ꯃꯅꯤꯁꯤꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯤꯔꯝꯃꯤ ꯑꯗ ꯈ꯭ꯋꯥꯏ ꯂꯨꯔꯤꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ MJUꯒꯤꯁꯦ ꯆꯍꯤ ꯑꯅꯤꯒꯤ ꯇꯥꯝꯅꯤꯅ ꯑꯩ ꯃꯇꯝꯗ ꯑꯃ ꯇꯧꯔꯝꯒꯅꯤ ꯃꯊꯪ ꯂꯥꯛꯄ ꯑꯃꯗ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯚꯥꯞ ꯑꯃ ꯇꯥꯗꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯂꯨꯔꯤꯁꯤ ꯁꯤ ꯑꯩꯅ ꯑꯃ ꯇꯧꯔꯝꯒꯅꯤ ꯍꯌꯦꯡ ꯇꯨꯡꯗ ꯂꯥꯛꯄꯗ ꯑꯃꯨꯛ ꯇꯧꯔꯝꯒꯅꯤ ꯇꯧꯔꯒꯗꯤ ꯑꯣꯟꯅ ꯆꯠꯄ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛ ꯍꯥꯞꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯂꯥꯏꯔꯤꯛꯇꯨ ꯗꯣꯅꯦꯠ ꯇꯧꯕꯤꯌꯨ ꯇꯧꯗꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯂꯥꯛꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯀꯥꯟꯗ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯣꯏ ꯈꯔ 5 ꯑꯃ 10 ꯑꯃ ꯂꯩ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯚꯥꯞ ꯇꯥꯗꯦ ꯑꯗꯨꯅ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯁꯨ ꯑꯩꯈꯣꯏꯁꯤ ꯈꯤꯇꯪ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯅ ꯈꯜꯂꯤ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯃꯒ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯝꯕꯗꯨꯅ ꯇꯧꯔꯝꯕꯗꯣ ꯑꯩꯅ ꯑꯃꯨꯛ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯗ꯭ꯔꯗꯤ ꯄꯣꯠꯇꯣ ꯑꯃꯨꯛ ꯃꯥꯡꯒꯅꯤ ꯑꯗꯨꯅ ꯁꯤꯒꯤꯁꯤꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ GBꯒꯨꯝꯕ ꯑꯃꯗ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯇꯤꯡꯒꯨꯝꯕꯗ ꯈꯜꯂꯒ ꯑꯩꯈꯣꯏ ꯄꯔꯃꯅꯦꯟ ꯄꯣꯂꯤꯁꯤ ꯑꯃ ꯂꯥꯛꯏꯕꯁꯤꯡꯗꯨꯅ ꯃꯃꯥꯡꯒꯤ ꯇꯥꯝꯗ ꯀꯩꯀꯩ ꯇꯧꯔꯝꯃꯤ ꯀꯥꯏꯗꯨ ꯌꯦꯡꯉꯒ ꯃꯗꯨꯗꯒꯤ ꯑꯐꯕ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯌꯥꯒꯗꯕ ꯄꯣꯠꯁꯤꯡꯗꯨꯗꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯌꯥꯔꯣꯏꯗꯕ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯒꯅ ꯇꯧꯗꯕ ꯑꯗꯨꯒꯨꯝꯕꯒꯁꯤ ꯈꯔ ꯄꯣꯂꯤꯁꯤ ꯑꯃ ꯑꯩꯈꯣꯏ ꯊꯝꯕꯗꯤ ꯆꯨꯝꯃꯦ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏ ꯍꯪꯕꯤꯈꯤꯕ ꯕꯤꯠ ꯃꯦꯅꯦꯖ ꯇꯧꯕ ꯀ꯭ꯔꯥꯏꯅ ꯍꯥꯏꯕꯤꯈꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯈꯕꯔꯁꯤꯡꯁꯦ ꯕꯤꯠ ꯃꯦꯅꯦꯖ ꯇꯧꯋꯤ ꯏꯚꯟ ꯑꯩ ꯏꯁꯥꯁꯤ ꯄꯣꯛꯅꯐꯝ ꯂꯩꯕꯅꯤ ꯄꯣꯛꯅꯐꯝꯗ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯔꯤꯄꯣꯔꯇꯔꯁꯤꯡꯁꯦ ꯂꯣꯏ ꯕꯤꯠ ꯃꯥꯏ ꯕꯤꯠ ꯂꯩ ꯇꯧꯕꯇꯕꯨ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯣꯏꯕ ꯑꯄꯤꯛꯄ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯣꯏꯕ ꯑꯗꯨꯅ ꯕꯤꯠꯁꯤ ꯄꯤꯅꯔꯒꯁꯨ ꯃꯤ ꯑꯃꯗ ꯕꯤꯠ 2-3ꯒ ꯄꯤꯕ ꯑꯃꯈꯛꯇꯪ ꯄꯤꯕ ꯀ꯭ꯔꯥꯏꯝ ꯄꯤꯕꯗ ꯀ꯭ꯔꯥꯏꯝ ꯄꯤꯔꯦ ꯑꯗꯩ ꯁ꯭ꯄꯣꯔꯠꯁ ꯄꯤꯕꯗ ꯁ꯭ꯄꯣꯔꯠꯁ ꯄꯤꯔꯦ ꯑꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯤꯕꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯤꯔꯦ ꯑꯗꯨꯕꯨ ꯄꯥꯎꯃꯤ ꯑꯁꯤꯗꯤ ꯑꯩ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯏꯌꯦꯅ ꯑꯩ ꯀꯩꯅꯣ ꯄꯥꯏꯌꯦꯅ ꯑꯩꯒꯤ ꯊꯣꯡꯒꯥꯟꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯑꯦ ꯃꯤ ꯁꯨꯝ ꯁꯤꯔꯦꯗꯤ ꯑꯗꯨ ꯀꯥꯜꯂꯒꯗꯤ ꯂꯥꯛ ꯌꯥꯄꯣꯟꯇꯦ ꯑꯗꯨ ꯃꯥꯏ ꯀ꯭ꯔꯥꯏꯝꯅ ꯂꯧꯖꯗꯧꯅꯤ ꯀ꯭ꯔꯥꯏꯝꯅ ꯃꯥꯏ ꯇꯧꯖꯅꯤꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯄꯣꯟꯇꯦ ꯍꯥꯏꯕ ꯑꯗꯨ ꯃꯁꯤꯒꯤ ꯌꯦꯠꯁꯟꯅꯕꯁꯤꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯨ ꯇꯁꯦꯡꯕꯗꯤ ꯕꯤꯠ ꯃꯦꯅꯦꯖ ꯑꯗꯨꯝ ꯇꯧꯋꯤ ꯍꯣꯏ ꯈꯕꯔ ꯑꯄꯤꯛꯄ ꯈꯕꯔ ꯄꯥꯎꯃꯤ 2-3ꯗꯪꯒ ꯂꯩꯕ 3-4ꯗꯪꯒ ꯂꯩꯕꯗꯨꯗꯤ ꯕꯤꯠ ꯀꯥꯗꯨ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯃꯁꯨ ꯄꯪꯆꯠ ꯆꯠꯄ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯈꯔ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯦꯅ ꯂꯧꯔꯕ ꯈꯕꯔ ꯈꯔ ꯁꯤꯗꯗꯤ ꯑꯗꯨꯝ ꯕꯤꯠꯁꯤ ꯃꯦꯅꯦꯖ ꯇꯧꯅꯕꯅꯤ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯁꯤꯟꯐꯝꯁꯤꯅ ꯑꯣꯏꯕ ꯌꯥꯏ ꯑꯃꯅ ꯑꯣꯏꯕ ꯌꯥꯏ ꯉꯁꯥꯏꯒꯤ ꯄꯥꯎꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯄ꯭ꯔꯦꯁ 5 ꯂꯩꯁꯜꯂꯦ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗ ꯅꯪ ꯀ꯭ꯔꯥꯏꯝꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯗꯣ ꯑꯝꯇ ꯆꯪꯁꯜꯂꯨ ꯀꯣꯟꯅꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯔꯛꯁꯣꯞꯀꯨꯝꯕ ꯁꯦꯃꯤꯅꯥꯔꯒꯨꯝꯕ ꯁꯤ ꯈꯔ ꯇꯣꯏꯅ ꯄꯥꯎꯃꯤꯁꯤꯡꯒꯤ ꯑꯩꯅ ꯈꯟꯖꯕꯁꯤ every last Saturday of the month ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯏꯚꯤꯅꯤꯡꯁꯤꯗꯩꯗ ꯑꯩꯈꯣꯏ
discussion nama koi editor sing paumi sing even mapanda ki koi kenoma economic ki matang da kenom khangni GST ki matang da kenom khangni ado koi masi matang ji kitang elaborate oina to university ki ozam kayim koraga koi sing se phamina ga discussion to mina ba sigi ponama every Saturday or every Sunday of the last month ki kai adu ki ponama koi lokhna budi honari ayam thuna dum masi oine khali adu ga hojiki mapanda kai da thana gi podo so koi khandi khanari yang ngasi oh 예, ya happy happy kita keno 좀 interesting work bai da do tamo bi jo amju business jo haibi ko to budi mase ai di tobu ge ta di sahi ge ne calendar oina ko calendar oina semaga kaino da nung ta matam da di ga sai gi nung ga khar mai le na bugum phayap san bugum ba aduga winter da na mo winter ga adigi leina ko mai season du ga sum mai le na ba gi mong da to calendar oina to bi ga di hen ngai ne khali sing ko hai ji aroi bana tamo de blessing use tamo khoi hojiki pau phong magi train hai tar koina sum u da paper sing da ta khoi electronic media da bu oi ayam bana khoi gi invitation card ona lakpa ta ka gum loop amna press meet ko ba press conference to ba aduga khoi minister gi khoi gi statement khoi gi bite hai tar khoi na ngangi bajine oina maru oina pau yam na phong ba ada ngasagi khoi democracy ki khoi fourth state ni gain hai ba khoi na mari shuba yombi ni gain hai ba khoi na watchdog ni gain hai daga sum invitation card oina lakpa pau sin gina sum ayam na sum tha ma da adum ayam ba 25 days mudi singa tani khabar khada didum udab na te exclusively yam in depth exclusive khoi research ka tawraga natraga na thijel laga atop department singi khoi lei ba soi mo singa se dum hap tab ne to adubu namni yemu matam da ayam reporting ji sum ba base torpa ada masina maram raga ngasagi koina watchdog ki role ama koina ga lawe ne hai se masi kitang mami samak puni khoi akhalo na mala e kana sum khalak pagi tanja ma mayam sum hainak pase se kai thamini dam aroi boina adu yam chumrai khare sai ham da khoi hanan haji ko gi hajikan yam hainari ba india go na sin khoi si policy khoi speaking truth to power and hai power on jala wangang hai sin khoi power on jala wangang dre hai baton na ga tore press release ga pa phone le re ga hai si post ko staff wat pagi ada manpower pe post kra lejere aduga sai gi khoi gi gan sida initiative ya hot bi initiative ya hai ga adugi incentive su kai do no hai post la kan aina tasena har ga di aina paw yam iraga ai gi bailan yam uraga ai value hengalaga ai market value hengalaga tolo hengalaga ni aduga khabar te che khan su ai hen tolo ya ro ga chung ya ni hai post si uraga ta dong ni ga doine ba adugi incentive ya hodana sum paw yu hai ga report su kha cái đó tôi nói ai tổ lo mà lười đấy bảo biết làm lười đấy bảo anh biết làm lười đấy ngày xưa thầu lười đấy tổ lo phim chọn bốn tiền và đi vào khán giả của sự đấy cái kiểu này ai sử dụng lười đấy hay bốn tổ nạp đó ada aku insentif sudah bisa apa itu benarnya ya tổ lo yang hengkang am terus kabar memang sudah byline yang besar lagi di nanti kan sih byline mana terus aku active stories tapi sih stories memang sab ini mana ikan saya ini investigation kita hilang laga hab jala kan sikitang active ko hilaga mayam isi hen it pa sum ka sin se bb ko ben to no bagi system thile nya laga di hui easily ba reporter sing da su thoya o khare hen ga lo mai incentive ya ro bani na aro hui prospects su khare na wan nawi mo se ado sa ha ma pan ke no torop chaw ki hara ga di ma pan yo ka na khare chaw isma do ising chaw ko hen men ko ado ma pan si ka mai dong samjana ki de hai su editor me amsna yeng ga moi si ma pan ki correspondent hen me khang de moi gi contact thambiraga mai sembi gi incentive hai jang sa incentive structuring sida tong tong gi hoina ngamjaraga na to hengal bi ba adi to exclusive gi pura cancel pa adu gi tuana bonus bi ba mai le raga di kitang thaw yaw helaga do male adu sai gi beat ki matang so khoi gi tasena specialized beat leitaba ya da sports gi hai sports commerce gi heramo simam se khoina ta hidre ya ponde ba khoina Manipur stock exchange cái stock exchange này cái này game khang trang rồi cái bộ tàu hero vậy, mấy tàu này army gì game khang đấy start làm thế là cái anh thôi cái nó khang được cái đấy là phải cái report tàu đấy này captain ngang cái là major ngang cái khang được cái đấy, mấy tàu specialized khá là bự cái đấy tàu tham gia đấy mi khang đấy đấy cái posting gì đó, aduga ati đấy cái mấy tàu cái đấy là beat am the project cái university hero này, mà hôm đó sum chặt cái đó reporter sum chặt cái đó, mana hay là bọn nó rồi ada sum chặt cái đó mai contact hay cái mai mari khong hen hay cái ada i bisi mau ada thor cái hay này, ta xem nó rồi, university ada iyo hay mình ta bây mana ada khadoi chặt cái mai contact hay cái mari khong khang cái bisi khang cái bisi office level class khang cái pause thor cái hay là, ada mai bisi cái am kana betul
ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯦꯟ ꯄꯥꯋꯔ ꯋꯥꯠꯄꯒꯤ ꯄꯣꯠꯇꯨꯃ ꯍꯦꯛꯇ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯕꯥꯇꯣꯟꯗꯨ 10 ꯂꯩꯔꯝꯃꯦ ꯍꯥꯏꯔꯣꯅꯦ ꯆꯠꯇ꯭ꯔꯀꯥꯟꯗ ꯑꯗꯩꯗ 10ꯗꯤ ꯌꯦꯟꯊꯣꯛꯅꯩꯗ ꯍꯧꯖꯤꯛꯀꯤ ꯕꯤꯠꯇꯨ ꯆꯠꯄꯒꯤ ꯃꯇꯝ ꯁꯪꯗꯕꯁꯨ ꯌꯥꯎꯅꯔꯛꯀꯅꯤ ꯃꯌꯥꯝ ꯆꯠꯅꯕ ꯃꯤ ꯂꯩꯍꯧꯗꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯅꯔꯛꯀꯅꯦꯕ ꯑꯁ ꯑꯗꯨ ꯃꯤꯁ ꯇꯧꯔꯛꯄꯅꯦ ꯁꯦꯝ ꯂꯥꯛꯇꯣꯏꯅꯦ ꯇꯧꯅ ꯃꯌꯥꯝꯁꯤꯗꯕ ꯑꯗꯨ ꯌꯦꯟꯊꯣꯛꯅꯈꯤ ꯅꯣꯡ ꯆꯠꯈꯤꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯣꯕꯔꯇꯤꯒꯤ ꯄꯣꯠꯁꯨꯝ ꯂꯩ ꯑꯩꯈꯣꯏ ꯃꯤ ꯌꯥꯝ ꯊꯤꯅ ꯌꯥꯝ ꯉꯝꯗꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯋꯥꯠꯄ ꯏꯅꯤꯁꯤꯌꯦꯇꯤꯚ ꯋꯥꯠꯂꯤꯁꯤꯁꯨ ꯉꯁꯥꯏꯒꯤ ꯏꯟꯁꯦꯟꯇꯤꯚ ꯐꯖꯅ ꯄꯤꯕꯤꯗꯕꯒꯤ ꯁꯤ ꯄꯣꯠꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯑꯦꯟꯗꯦꯃꯤꯛ ꯑꯣꯏꯔꯕ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯍꯥꯏꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯋꯦꯕꯣꯠ ꯑꯣꯏꯔꯛꯏ ꯄꯣꯠꯁꯤꯁꯨ ꯃꯌꯥꯝꯅ ꯄꯩꯁꯥ ꯄꯤꯔ ꯇꯧꯏ ꯈꯣꯠꯂꯤꯒ ꯍꯥꯏꯁꯤꯁꯨ ꯉꯁꯥꯏꯒꯤ ꯂꯥꯏꯔꯕꯒꯤ ꯄꯣꯠꯁꯨ ꯈꯔ ꯌꯥꯎꯔꯦꯕ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯩꯅ ꯑꯃꯨꯛꯈꯛ ꯆꯠꯀꯥꯟꯁꯦ ꯋꯥꯁꯤꯡꯇꯟ ꯄꯣꯁꯀꯤ ꯑꯣꯐꯤꯁ ꯆꯪꯉꯨꯔꯦ ꯑꯩꯁꯦ ꯑꯗꯨꯒ ꯌꯨ ꯑꯦꯁ ꯑꯦ ꯑꯗꯩꯗ ꯃꯣꯏꯁꯤ ꯁꯝꯅ ꯍꯥꯏꯔꯒ ꯃꯣꯏ ꯄ꯭ꯔesidency ꯏꯟꯗꯤꯌꯥ ꯆꯠꯇꯣꯔꯦ ꯍꯥꯏꯔꯣꯅꯦ ꯆꯠꯀꯥꯟꯁꯤꯗ ꯃꯌꯥꯝ ꯄ꯭ꯔꯦꯁꯀꯤ ꯆꯠꯀꯥꯟꯁꯤꯗ ꯇꯤꯀꯦꯠꯀ ꯂꯣꯏ ꯄꯨꯊꯣꯛꯄ ꯄꯤꯔꯛꯏꯅ ꯁꯔꯀꯥꯔꯅ ꯂꯧꯗꯦ ꯃꯣꯏ ꯑꯗ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯀꯩꯅꯣꯅ ꯃꯥꯒ ꯄ꯭ꯂꯦꯟ ꯇꯣꯡꯉꯩ ꯆꯠꯂꯒ ꯃꯣꯏ ꯇꯤꯀꯦꯠ ꯀꯛꯄꯤ ꯆꯠꯂꯒ ꯃꯥꯏ ꯃꯊꯛꯇ ꯌꯦꯡꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯄꯣꯠꯁꯨ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯑꯗꯣ ꯏꯟꯚꯤꯇꯦꯁꯟ ꯑꯃ ꯄꯤꯕꯤꯔꯣ ꯍꯥꯏꯔꯒ ꯃꯣꯏ ꯃꯁꯥꯏ ꯇꯤꯀꯦꯠ ꯀꯛꯆꯔ ꯆꯠꯂꯦ ꯍꯣꯇꯦꯜ ꯃꯁꯥꯏ ꯕꯨꯛ ꯇꯧꯖꯔꯒ ꯂꯩꯌꯦꯕ ꯑꯗꯨ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯕꯅꯤꯅ ꯃꯤꯅꯤꯁꯇꯔ ꯑꯃ ꯀꯧꯔꯦ ꯑꯁꯣꯝ ꯑꯟꯗ꯭ꯔꯣ ꯆꯠꯂꯨꯁꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗ ꯂꯣꯛꯇꯥꯛ ꯆꯠꯂꯨꯁꯤ ꯆꯠꯀꯥꯟꯁꯤꯗ ꯃꯥꯏ ꯃꯊꯛꯇ ꯃꯥꯏ ꯏꯗꯣꯏꯅ ꯃꯥ ꯆꯠꯃꯤꯟ ꯃꯥꯏ ꯒꯥꯔꯤ ꯇꯣꯡ ꯆꯠꯂꯒ ꯇꯧꯔꯤꯁꯦ ꯁꯤ ꯄꯣꯠꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯈꯔ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯥꯎꯒꯤ ꯐꯔꯝꯁꯤꯡ ꯑꯁꯤ ꯏ ꯄꯥꯎ ꯇꯧꯔꯤꯕ ꯐꯔꯝꯁꯤꯡ ꯑꯁꯤ ꯑꯄꯤꯛꯄ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯩꯈꯣꯏ ꯃꯦꯅꯦꯖ ꯇꯧꯕ ꯑꯩꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯄꯥꯎꯃꯤꯁꯤꯡꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯥꯝꯅ ꯏꯟ ꯗꯦꯞ ꯑꯣꯏꯅ ꯄꯥꯎꯁꯤ ꯂꯧꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯁꯦꯝꯖꯔꯒꯗꯤ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯁ꯭ꯀꯣꯞ ꯆꯥꯎꯅ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯝꯖꯨꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯧꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯂꯒ ꯍꯧꯖꯤꯛ ꯍꯧꯔꯛꯂꯤꯕ ꯃꯔꯨꯑꯣꯏꯅ ꯕꯗꯤꯡ ꯖꯔꯅꯦꯂꯤꯁꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯄꯥꯎꯃꯤꯁꯤꯡꯒꯤꯗꯃꯛ ꯌꯥꯏꯐꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯁꯤꯜꯂꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕ ꯇꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯃꯅꯤꯄꯨꯔꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯄꯦꯅꯦꯂꯤꯁ ꯑꯍꯨꯝꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤꯗꯤ ꯉꯁꯤꯒꯤ ꯃꯅꯨꯡꯒꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯨ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯏꯃꯦꯜ ID ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ TV News @gmail.com ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯈꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯕꯤꯅ ꯊꯦꯡꯅꯖꯔꯤ ꯈꯨꯔꯨꯝꯖꯔꯤ